ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯔꯣꯁ ꯁꯃꯨꯔꯥꯏ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯌꯥꯆꯪꯂꯛꯄ ꯃꯇꯝ ꯑꯃꯅꯤ꯫ ꯑꯇꯤꯌꯥꯗ ꯆꯦꯛꯂꯥ ꯁꯪꯒꯨ ꯁꯪꯒꯨꯅ ꯃꯌꯨꯝ ꯃꯩꯀꯩ ꯄꯥꯡꯅ ꯂꯥꯛꯄꯒꯤ ꯄꯥꯏꯕꯗꯨꯕꯨ ꯑꯄꯤꯛꯄꯤ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯏ꯫ ꯅꯣꯏꯗꯧꯅ ꯃꯅꯤꯡ ꯃꯈꯥ ꯇꯝꯗꯨꯅ ꯂꯩꯖꯕ, ꯍꯤꯡꯖꯕ, ꯑꯔꯩꯕ ꯈꯔꯅ ꯍꯔꯥꯎꯅ ꯆꯥꯃꯤꯟꯅꯕ, ꯃꯗꯨꯒꯤ ꯄꯨꯟꯁꯤꯗꯣ ꯑꯩꯗꯤ ꯌꯥꯝꯅ ꯀꯜꯂꯛꯆꯩ꯫ ꯐꯅ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅꯁꯨ ꯐꯅ ꯆꯥꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯏꯃꯥꯡꯗ ꯑꯄꯥꯝꯕ ꯂꯤꯁꯤꯡꯅ ꯌꯣꯝꯂꯕꯁꯨ ꯄꯣꯟꯗ ꯌꯣꯛꯄꯤ ꯆꯦꯛꯂꯥꯃꯥꯒꯤ ꯄꯨꯟꯁꯤꯗꯨꯕꯨ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯂꯩꯖꯕ ꯐꯪꯂꯤꯔꯥ? ꯊꯃꯣꯏ ꯄꯦꯟꯅ ꯅꯣꯛꯄ ꯐꯪꯂꯝꯒꯗ꯭ꯔꯥ? ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤꯒ ꯀꯔꯤꯗ ꯈꯦꯠꯅꯔꯤꯕ? ꯍꯩ, ꯀꯔꯤꯅꯣꯗ ꯂꯦꯞꯇꯅ ꯇꯧꯔꯤꯗꯨꯅ? ꯊꯕꯛꯁꯤꯡꯁꯦ ꯂꯣꯏꯁꯤꯟ ꯈꯝꯖꯤꯟꯕ ꯌꯥꯗꯕ꯭ꯔꯣ? ꯍꯥ? ꯌꯥꯆꯪꯂꯛꯄꯁꯤꯗ ꯁꯨꯝꯖꯤꯠꯇꯨꯒ ꯂꯥꯏ ꯀꯧꯁꯤꯜꯂꯤꯔꯣ ꯅꯪ? ꯌꯦꯡꯅꯤꯡꯈꯤꯗ꯭ꯔꯦꯗ ꯇꯧ ꯁꯥꯔꯤꯁꯦ꯫ ꯕꯤꯅꯥꯟ ꯍꯦꯛꯇ ꯂꯥꯛꯊꯔꯛꯄꯅꯤ꯫ ꯑꯄꯤꯛꯄꯤ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯏ꯫ ꯇꯧꯔꯤꯕ ꯃꯊꯧꯗꯨꯗ ꯑꯃꯨꯛ ꯃꯥꯏ ꯑꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯋꯥꯏ ꯇꯥꯁꯤꯟꯕꯗꯨ ꯂꯣꯏꯔꯒ ꯇꯨꯜꯁꯤꯕꯣꯡ ꯑꯀꯣꯏꯕꯗꯨ ꯂꯝꯁꯤꯠ ꯅꯥꯟꯅ ꯇꯩꯊꯣꯛꯏ꯫ ꯃꯗꯨ ꯂꯣꯏꯔꯛꯄꯗ ꯀꯣꯟꯊꯣꯡꯂꯣꯝꯗꯒꯤ ꯄꯤꯁꯛ ꯆꯪꯂꯛꯇꯨꯅ ꯃꯥꯡꯒꯣꯜꯒꯤ ꯙꯔꯤꯗꯨꯗ ꯐꯝꯊꯔꯒ ꯏꯃꯨꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯀꯧꯏ꯫ ꯏꯆꯥꯇꯣꯝꯕꯤ, ꯄꯥꯕ ꯂꯥꯛꯑꯦ꯫ ꯀꯗꯥꯏꯗ ꯂꯩꯔꯤꯅꯣ ꯅꯪꯕꯨ? ꯅꯪꯒꯤ ꯆꯥꯅꯤꯡꯕ ꯉꯃꯨꯛ ꯂꯩꯔꯦꯅꯦ, ꯂꯥꯛꯑꯣ꯫ ꯑꯄꯤꯛꯄꯤꯒꯤ ꯃꯈꯥ ꯇꯥꯕ ꯃꯅꯥꯎ ꯑꯣꯏꯔꯤꯕ ꯂꯦꯝꯕꯤꯁꯨ ꯏꯃꯨꯡꯗꯒꯤ ꯍꯔꯥꯎꯅ ꯆꯦꯟꯊꯣꯔꯛꯏ꯫ ꯄꯥꯕꯥ, ꯀꯗꯥꯏꯒꯤ ꯉꯃꯣ? ꯑꯩ ꯉꯁꯥꯏꯗꯒꯤ ꯄꯥꯕ ꯂꯛꯄ ꯉꯥꯏꯔꯝꯃꯤꯅꯦꯕ꯫ ꯁꯦ ꯆꯥꯔꯣ ꯆꯥꯔꯣ, ꯏꯆꯥꯒꯤꯕꯨ ꯄꯥꯕꯅ ꯂꯩꯔꯛꯇꯦ ꯍꯥꯏꯕ꯭ꯔꯅꯦ? ꯇꯧꯔꯤꯕ ꯃꯇꯧꯁꯤꯡꯗꯨ ꯑꯄꯤꯛꯄꯤ ꯂꯣꯏꯅ ꯎꯏ, ꯂꯣꯏꯅ ꯇꯥꯔꯤ, ꯃꯥꯒꯤ ꯃꯤꯠꯃꯥꯡꯃꯛꯇꯗꯅꯤ꯫ ꯑꯗꯨꯕꯨ ꯃꯥ ꯀꯔꯤꯁꯨ ꯃꯁꯥꯗ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯗꯦ꯫ ꯍꯟꯅꯁꯨ ꯌꯦꯡꯗꯦ, ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄꯗꯨ ꯑꯗꯨꯃꯛ ꯇꯧꯔꯒ ꯂꯩꯔꯤ꯫ ꯄꯤꯁꯛ ꯑꯄꯤꯛꯄꯤꯗ ꯌꯦꯡꯂꯛꯇꯨꯅ, ꯅꯪꯗꯤ ꯆꯥꯅꯤꯡꯗꯕ꯭ꯔꯣ? ꯆꯥꯔꯣ ꯂꯥꯎꯗꯨꯅꯁꯦ꯫ ꯆꯥꯅꯤꯡꯗꯦ, ꯁꯤ ꯈꯛꯇꯅꯤ ꯈꯨꯝꯂꯛꯄ꯫ ꯄꯤꯁꯛꯁꯨ ꯋꯥ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯤ꯫ ꯂꯦꯝꯕꯤꯒ ꯍꯔꯥꯎ ꯍꯔꯥꯎ ꯏꯃꯨꯡꯗ ꯆꯪꯃꯤꯟꯅꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯆꯥꯅꯕ ꯃꯇꯝꯗꯨꯅꯤ꯫ ꯕꯤꯂꯥ, ꯂꯦꯝꯕꯤ ꯑꯃꯗꯤ ꯄꯤꯁꯛꯇꯤ ꯄꯨꯂꯞ ꯏꯅꯛ ꯅꯛꯅ ꯆꯥꯛꯇꯨ ꯆꯥꯃꯤꯟꯅꯔꯤ꯫ ꯑꯗꯨꯕꯨ ꯑꯄꯤꯛꯄꯤꯗꯤ ꯇꯣꯉꯥꯟꯅ ꯃꯊꯟꯇ ꯆꯥꯛꯇꯨ ꯆꯥꯔꯤ꯫ ꯑꯗꯨꯕꯨ ꯑꯄꯤꯛꯄꯤꯗꯤ ꯀꯔꯤꯝꯇ ꯈꯟꯗ ꯃꯥꯜꯂꯤ, ꯆꯥꯛꯇꯨ ꯀꯤꯠ ꯀꯤꯠ ꯅꯝꯂꯒ ꯆꯥꯔꯤ꯫ ꯂꯦꯝꯕꯤꯅ ꯍꯥꯏꯔꯛꯄꯗꯨ ꯇꯥꯏ꯫ ꯕꯥꯕꯥ, ꯑꯩꯗꯤ ꯖꯒꯣꯏ ꯁꯥꯕ ꯍꯩꯖꯔꯦꯉꯣ꯫ ꯍꯌꯦꯡ ꯈꯨꯜꯒꯤ ꯂꯩ ꯍꯔꯥꯎꯕꯗꯅꯦ ꯑꯩꯈꯣꯏꯒꯤ ꯏꯇꯥ ꯃꯔꯨꯞꯁꯤꯡꯒꯅꯦ ꯖꯒꯣꯏ ꯈꯨꯊꯦꯛ ꯑꯃ ꯎꯠꯁꯦꯅ ꯍꯥꯏꯅꯔꯤꯌꯦ꯫ ꯑꯗꯣ ꯃꯗꯨꯒꯤ ꯐꯤꯖꯦꯠꯁꯤꯡꯁꯨ ꯂꯩꯗꯕ ꯌꯥꯔꯣꯏ꯫ ꯕꯥꯕꯥ, ꯂꯩꯕꯤꯌꯨꯀꯣ꯫ ꯂꯩꯅꯤ ꯂꯩꯅꯤ, ꯄꯥꯕꯅꯅꯦ ꯏꯆꯥꯒꯤ ꯂꯣꯏꯅ ꯂꯩꯗꯣꯏꯅꯤ꯫ ꯕꯤꯂꯥꯅ, ꯍꯣꯏ, ꯏꯆꯥꯒꯤ ꯂꯩꯕꯗ ꯃꯃꯥꯏꯒꯤꯁꯨ ꯀꯥꯎꯕꯤꯅꯨꯀꯣ꯫ ꯏꯁ, ꯅꯪꯒꯤꯕꯣ ꯄꯨꯟꯅ ꯂꯩꯗꯧꯔꯤꯕꯅꯤꯅꯦ ꯍꯥꯏꯔꯒ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ꯫ ꯏꯃꯨꯡꯁꯤꯒꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅ ꯑꯄꯤꯛꯄꯤ ꯃꯉꯣꯟꯗ ꯆꯠꯂꯤꯕ ꯂꯤꯆꯠꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯒ꯭ꯌꯥꯟ ꯇꯥꯗꯦ꯫ ꯑꯄꯤꯛꯄꯤꯁꯨ ꯃꯌꯨꯝ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯄꯪꯂꯩ ꯂꯩꯔꯤꯕꯅꯤ꯫ ꯃꯣꯏꯁꯨ ꯃꯣꯏꯒꯤ ꯊꯣꯛꯄ ꯑꯗꯨꯝ ꯃꯔꯩ꯫ ꯅꯣꯡꯃꯇ ꯑꯄꯤꯛꯄꯤ ꯃꯉꯣꯟꯗ ꯀꯔꯤ ꯋꯥꯠꯂꯤ, ꯀꯔꯤ ꯇꯧꯔꯤ ꯍꯪꯗꯦ꯫ ꯊꯪꯅꯕ ꯑꯌꯨꯛꯇꯨꯅꯤ꯫ ꯑꯄꯤꯛꯄꯤ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯔꯒ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯝꯗꯨꯅ ꯃꯥꯒ ꯆꯥꯟꯅꯖꯕꯤ ꯂꯩꯀꯥꯏꯒꯤ ꯃꯇꯥ ꯑꯌꯦꯡꯕꯤꯒ ꯂꯧꯕꯨꯛꯇ ꯊꯔꯣꯏ ꯈꯨꯟꯕ ꯂꯥꯛꯏ꯫ ꯄꯤꯛꯄꯤ, ꯍꯟꯗꯛꯀꯤ ꯂꯥꯏ ꯍꯔꯥꯎꯕꯁꯤꯗꯤ ꯖꯒꯣꯏ ꯄꯨꯟꯅ ꯁꯥꯃꯤꯟꯅꯁꯤ꯫ ꯑꯩꯅꯕꯣ? ꯅꯪꯅꯦ ꯍꯥꯏꯁꯤ? ꯑꯩꯕꯨ ꯖꯒꯣꯏ ꯁꯥꯕ ꯍꯩꯕ꯭ꯔꯣ? ꯑꯩꯅ ꯇꯝꯃꯣꯗꯤ ꯌꯥꯗꯦ, ꯅꯪꯅ ꯇꯧꯔꯤꯕ ꯃꯗꯨ ꯇꯝꯕꯒꯤ ꯁꯦꯜꯗꯤ ꯀꯅꯥꯅ ꯄꯤꯗꯧꯔꯤꯕ? ꯍꯣ, ꯅꯈꯣꯏ ꯄꯥꯕ ꯂꯩꯔꯤꯗꯨꯗꯤ꯫ ꯏꯁ, ꯄꯥꯕꯅꯕꯣ? ꯂꯣꯏꯔꯦ 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 ꯍꯥꯏꯁꯤꯅꯤꯀꯣ꯫ ꯑꯩꯗꯤ ꯉꯝꯖꯔꯣꯏ ꯍꯥꯏꯁꯤꯅꯤ꯫ ꯑꯩꯕꯨ ꯍꯥꯠꯀꯦ ꯍꯥꯏꯔꯛꯇꯅ ꯅꯪ ꯍꯟꯗꯛꯁꯨ ꯌꯥꯎꯔꯔꯣꯏ? ꯌꯥꯎꯔꯔꯣꯏ꯫ ꯑꯩ ꯁꯥꯎꯔꯛꯇꯧꯔꯦꯗꯣ꯫ ꯅꯪꯅ ꯁꯥꯎꯔꯒ ꯀꯩꯗꯧ ꯉꯝꯗꯣꯏꯕ? ꯀꯞꯆꯒꯦꯇꯅꯤ꯫ ꯑꯩꯗꯤ ꯊꯦꯝꯕꯒ ꯉꯝꯖꯔꯣꯏꯀꯣ꯫ ꯑꯩꯒꯤꯗꯤ ꯖꯒꯣꯏ ꯁꯥꯕꯗ ꯌꯦꯡꯕꯤꯅ ꯃꯤꯁꯨ ꯂꯩꯖꯗꯦ꯫ ꯅꯪꯒꯤꯗꯤ ꯍꯥꯏꯅ ꯍꯥꯏꯅ ꯇꯥ ꯇꯤꯟꯕꯨꯡ ꯂꯩꯔꯤꯗꯅ꯫ ꯄꯤꯛꯄꯤꯌꯥ, ꯅꯪ ꯉꯁꯤꯅꯦ ꯁꯣꯏꯔꯣꯏꯀꯣ꯫ ꯑꯌꯦꯡꯕꯤ ꯏꯄꯦꯟ ꯄꯦꯟꯖꯗ ꯁꯨꯛꯇꯣꯛꯂꯒ ꯑꯄꯤꯛꯄꯤꯗ ꯌꯦꯡꯏ꯫ ꯑꯄꯤꯛꯄꯤꯗꯤ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯅ ꯎꯁꯤꯟꯅꯗ ꯂꯩ꯫ ꯄꯨꯔꯛꯂꯤꯕ ꯄꯥꯇ꯭ꯔꯗꯨ ꯄꯤꯛ ꯄꯤꯛ ꯊꯟꯅ ꯊꯔꯣꯏꯗꯨ ꯈꯨꯜꯂꯒ ꯑꯅꯤꯗꯨ ꯌꯨꯝꯂꯣꯝꯗ ꯀꯥꯔꯛꯂꯦ꯫ ꯂꯝꯕꯤꯗ ꯁꯨꯝ ꯂꯥꯛꯄꯅ ꯃꯁꯥ ꯈꯔ ꯅꯥꯜꯂꯞ ꯇꯧꯕ ꯏꯋꯥꯡ ꯋꯥꯡꯕ ꯅꯨꯄꯥ ꯑꯃ ꯂꯝꯕꯤ ꯃꯇꯥꯏꯗꯨꯗ ꯏꯁꯨꯛ ꯁꯨꯛꯇꯣꯛꯇꯨꯅ ꯃꯈ꯭ꯋꯥꯡ ꯃꯦꯠꯂꯒ ꯏꯁꯥꯎ ꯁꯥꯎꯅꯤꯡꯅ ꯂꯦꯞꯂꯤꯕꯗꯨ ꯎꯕꯗ ꯅꯨꯄꯤ ꯑꯅꯤꯗꯨ ꯐꯂꯞ ꯐꯂꯞ ꯌꯦꯡꯏ꯫ ꯄꯤꯛꯄꯤꯌꯥ, ꯑꯁꯤꯕꯨ ꯀꯅꯥꯅꯣ? ꯈꯪꯗꯦꯗ, ꯑꯩꯉꯣꯟꯗ ꯍꯪꯉꯤꯁꯤꯕꯨ ꯅꯪꯅ? ꯑꯗꯣ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯃꯤꯗꯤ ꯃꯥꯟꯗꯦ꯫ ꯑꯗꯨꯅꯤ, ꯑꯩꯁꯨ ꯃꯥꯟꯗꯦꯕꯣ꯫ ꯌꯥꯝ ꯁꯥꯎꯕꯁꯨ ꯃꯥꯜꯂꯤ꯫ ꯀꯩꯗꯧꯔꯖꯥꯠꯅꯣ? ꯂꯝꯕꯤꯒ ꯂꯝꯃꯥꯡꯅꯔꯖꯥꯠꯂꯣ? ꯑꯅꯤꯗꯨ ꯃꯔꯨꯝ ꯃꯔꯨꯝ ꯁꯣꯟꯅꯔꯒ ꯆꯠꯂꯤꯉꯩꯗꯨꯗ ꯅꯨꯄꯥꯗꯨꯁꯨ
nupi ani tu da phat yeng lei aya pipi akhoi di ngi masak sidi imai nupa du prap prap ani du ki manak ta sangsilak laga oi noi soi se isingam ta phang da bro khon du onthok na haw khije aying bina khumjeng lei pipi na tapok laga khumi na ge ta lari ba pukri masa singse kari oina adong gi mitu du ubira bage ising yaw jodi mi siroi dro nupa du isuk suk na pipi di yeng lei asigi ising sidi khong phok sam ning di asuk mot pasipo lambi ni na lekop nei na ngak ta phai kan yau khoi ka khole ni lekum si amta sam thu ki do bani apik pi ping lawi wahai du da mami tu khuzin na do ni yeng nang se na sayam nan bagi mo ni ne ayeng bini wa du sum sam tharak labadi soidna bera ma karak lani khaladuna zero taw du nai re as pipi chasi law ba unsinaro ise hairaga singi adubu nu pa du na muk khamle no ngai ko ani du sab amuk lepi apik bi khonjeu du yak yak na khumi kai no nu pa du so apik bi ki nak ta nak na lep laga pisum nam in khatuna apik bi ki khong dagi na ton phau ba amuk tang yeng laga hairi nang sina mi siam du sitab gi mong ni ne mingon ne kari wahi wata sisina ga nai ba khang da bangang ne nama na pa na warak pangam jam masa du ne nang nu ise wahi do khara de kalli apik bi sorja sound na honduna nupa si da mamit to sangtok to ni yeng khale sounding ban loi aying bi so moli moli hairi as ibungi wa du di khar kan man khreda ekhoi bo amuk kham su kham bi raga hey nang tu mi le ai na ri se mangon da sal sal mo kai nak ta goi le pakat amuk lan sile kani muri bu ku su du ga phuwa wai wa du angang ni hairaga mai phat lei khiduna nupa do khong thang ba hokri nupa du na khara sa thoki baga ngasai digi tumi leram ba pik pi du khang haude prabab sen du na tunglom digi nupa du bu makhut ani sang ni inthu badu nupa du so lekho marak du da uprang ublaga tu sin khri apik bi khang nok nok laga kariem na du na haire paramani hojiti hau khod na ngon da ngang khod na sin do na san na pa khang hojiti lekho marak da o le do pharai ni chale li hauro ne ahing bia law sel haurasi hairaga ani du hanna yenglamda maya higatuna hoduna senkri tu sindur lehori banu pa du di sauning bana mai hauri masa du prok sali mami to khan yengduna masinda soli nang aina thingna mi kupta kaidoge habdu ye nungthil numidang wairam nungsa khra nem tharagu matam du ni apipi ma na ngasai khunja ba tharoi do patpham phambi sakhi di yona ba lai abo ai lai haima ngasi di thengi da ai di kaido khra ba noi da khalura ba ngasi di kayam khula ba ngasi di yami bo tu yengu hoi ne yami ai kai mateng pangbiu ge bo nang bu na ma na mak sei bi roi dro sei resu kem khan bi de da nungti gi do ba sei le re du da si ai maroi si malaki sakhi nung sina apik bi gi matau ba yeng adugo tap nai re pik bia nang bu sahi kaya surage as ai ngang oi lei sabi phare ni isu se harabani ado chahi di kun su dawre da ado ba isi kayam mugi ne kayam thike ba isu bu kana na thi hairage rasi na matum yom li isu sida ai ku su mui budi khangjai ba ado sakthi haibu du di khitang nu ngaite isu da kana na thi hairei no ne mamai du da khabai asabis na napke wa du da pikpi khangnok nok laga as phanadum phajane du di apik ping asai thoki bising du sakhi da nok tu na wari liri adum leiri ngai leisabi pakhang khara hotsi lei nupi sing du apik bi hoi gi lenga budi oi abo singju ga thare khita ka pibiyo hoi ngehat ngai ro leisabi sing du sibon apik bi di yeng laga wari sani kai mot liba khumu siga odo aina ni dori dai charam thalam dai sida aduni haisi leisabi ni na khita sunan gi leite haiba dupa naga pambi jalo siba aswai dum leibani tayar nu ko makok sakpani si masam siga yam nokning ai ba tawise khoi ga tawraga hairaga noi nupa sing du su tingak yeng du na hangnare kaidori yam noida kai wari du noi du isung wari amani da apik bisu taunari ba sing du khradi khangli bani khajiti kai pok sai lari ba leisa bi sing adu gadi maga yeng na bada yamna khena khri seli ba phizol dagi hauraga yamna khena khri adubuma maduda thoina khanjiludi sakhi gi mateng pangbu oina chana ba sing du pi abo chana ba kai yauri ge singju ga thori ga khakta ngai re o areb du saragi du bari la hoi phamasi
ꯊꯋꯥꯟ ꯑꯃꯗꯤ ꯄꯥꯔꯤꯁꯨ ꯐꯟꯁꯥꯡ ꯑꯃꯗ ꯐꯝꯈ꯭ꯔꯦ ꯂꯩꯔꯤꯕ ꯂꯩꯁꯥꯕꯤꯁꯤꯡꯗꯨ ꯄꯥꯔꯤꯒꯤ ꯁꯕꯥꯟ ꯃꯨꯔꯇꯤ ꯐꯔꯗꯅ ꯋꯥꯡ ꯆꯥꯎꯔꯗꯅ ꯃꯁꯛ ꯃꯇꯧ ꯑꯗꯨ ꯆꯤꯡꯂꯦꯝꯅ ꯅꯤꯡꯊꯤꯕꯗꯨ ꯎꯕꯗ ꯃꯥꯒꯤ ꯅꯨꯄꯥꯁꯤꯡ ꯂꯩꯔꯤꯒ ꯀꯥꯎꯊꯣꯛꯂꯒ ꯃꯃꯤꯠ ꯂꯩꯀꯥꯏ ꯀꯣꯏꯕ ꯍꯧꯅꯔꯛꯂꯦ ꯇꯥꯟꯖꯥꯗꯨꯗ ꯁꯥꯈꯤꯁꯨ ꯃꯤ ꯑꯃꯅ ꯎꯅꯁꯤ ꯍꯥꯏꯗꯨꯅ ꯀꯧꯊꯣꯔꯛꯄꯗꯒꯤ ꯑꯄꯤꯛꯄꯤꯗ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯃꯨ ꯍꯥꯏꯗꯨꯅ ꯁꯤꯟꯅꯔꯝꯂꯒ ꯊꯣꯛꯈꯤꯕ ꯇꯥꯟꯖꯥꯅꯤ ꯑꯄꯤꯛꯄꯤ ꯍꯟꯅ ꯇꯨꯅ ꯌꯦꯡꯗ ꯉꯥꯎꯔꯤ ꯐꯩꯔꯤ ꯊꯋꯥꯟ ꯍꯣꯏꯒꯤ ꯆꯥꯅꯕꯗꯨ ꯄꯥꯏꯔꯒ ꯂꯥꯛꯂꯒ ꯄꯥꯔꯤꯒꯤ ꯊꯝꯂꯤꯕ ꯈꯨꯠ ꯑꯗꯨꯗ ꯆꯥ ꯁꯥꯕꯗꯨꯅ ꯍꯦꯛ ꯈꯔ ꯊꯦꯡꯂꯨꯔꯤ ꯄꯥꯔꯤꯁꯨ ꯈꯪꯕꯣꯏ ꯀꯔꯤꯕꯣꯏ ꯁꯥꯔꯗꯨꯅ ꯑꯁ ꯍꯥꯏꯔꯒ ꯑꯄꯤꯛꯄꯤꯗ ꯈꯪꯌꯦꯡ ꯌꯦꯡꯂꯛꯏ ꯑꯄꯤꯛꯄꯤꯁꯨ ꯄꯥꯈꯠꯅ ꯌꯦꯡꯂꯝꯕꯅꯤ ꯑꯗꯨꯕꯨ ꯄꯥꯔꯤꯒꯤ ꯃꯁꯛꯇꯨ ꯎꯕꯗ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯈ꯭ꯔꯦ ꯊꯋꯥꯟꯅ ꯍꯩꯃꯥ ꯏꯇꯥꯎ ꯀꯩꯅꯣ ꯄꯣꯕꯣ ꯀꯩꯁꯨ ꯇꯧꯗꯦ ꯄꯤꯄꯤ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯑꯦꯡꯕꯤꯒ ꯄꯨꯟꯗ꯭ꯔꯕꯣ ꯉꯁꯥꯏ ꯑꯌꯨꯛꯇ ꯊꯔꯣꯏ ꯈꯨꯜꯂꯤꯌꯦ ꯑꯩꯈꯣꯏꯗꯤ ꯇꯥꯆꯧꯗꯤ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯈꯤꯅ ꯂꯩꯁꯨ ꯂꯩꯍꯧꯗꯅ ꯍꯣꯏꯅꯦ ꯅꯣꯏꯕꯥꯅꯤꯗꯤ ꯅꯣꯡꯃꯒꯤ ꯎꯅꯍꯧꯗ꯭ꯔꯗꯤ ꯂꯩꯕ ꯉꯝꯅꯗꯕꯅꯤꯅꯦ ꯑꯄꯤꯛꯄꯤꯁꯨ ꯈꯖꯤꯛ ꯃꯃꯤꯠꯇꯨꯅ ꯅꯥꯀꯜꯂꯣꯝꯗ ꯌꯦꯡꯂꯛꯄꯅꯤ ꯑꯗꯨꯕꯨ ꯄꯥꯔꯤꯅ ꯃꯉꯣꯟꯗ ꯆꯥꯗꯧꯈꯩ ꯌꯦꯡꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ ꯃꯁꯥꯗꯨ ꯏꯊꯛ ꯊꯛꯀꯠꯅ ꯃꯥ ꯊꯨꯅ ꯊꯣꯔꯛꯏ ꯑꯗꯨꯒ ꯃꯊꯟꯇ ꯁꯣꯜꯂꯤ ꯑꯁ ꯑꯁꯤꯗꯤ ꯍꯧꯖꯤꯛꯐꯥꯎ ꯍꯜꯂꯝꯗ꯭ꯔꯤꯅ ꯀꯗꯥꯏꯗꯒꯤ ꯂꯥꯛꯏꯕꯅꯣ ꯃꯁꯛꯁꯤꯒ ꯀꯤꯕꯨ ꯀꯤ ꯍꯥꯏꯗꯨꯅ ꯊꯕꯛ ꯑꯃ ꯇꯧꯁꯤꯟꯅꯗꯨꯅ ꯂꯩ ꯄꯥꯔꯤꯗꯤ ꯉꯁꯥꯏꯒꯤꯗꯨ ꯅꯤꯡꯁꯤꯡꯂꯒ ꯁꯥꯎꯅꯤꯡꯕꯗꯨ ꯁꯨꯝ ꯍꯦꯜꯂꯛꯂꯦ ꯑꯗꯨꯕꯨ ꯃꯌꯥꯝ ꯃꯃꯥꯡ ꯑꯣꯏꯕꯅꯤꯅ ꯋꯥꯈꯜꯗꯨ ꯐꯥꯊꯔꯛꯏ ꯁꯥꯈꯤꯁꯨ ꯆꯪꯂꯛꯂꯦ ꯑꯄꯤꯛꯄꯤ ꯐꯔꯦ ꯈꯟꯗꯨꯅ ꯑꯕꯣ ꯑꯩ ꯆꯠꯂꯒꯦ ꯍꯌꯦꯡꯃꯨꯛ ꯂꯥꯛꯑꯒꯦ ꯆꯠꯂꯒꯦ ꯍꯥꯏꯕ꯭ꯔꯣ ꯁꯦ ꯅꯪ ꯀꯔꯤꯅꯣꯃ ꯆꯥꯔ ꯁꯦꯜꯁꯤ ꯆꯠꯂꯒꯦ ꯑꯕꯣ ꯍꯥꯏꯔꯝꯂꯒ ꯄꯔꯄꯞ ꯆꯦꯟꯊꯣꯛꯈ꯭ꯔꯦ ꯄꯥꯔꯤ ꯑꯄꯤꯛꯄꯤꯅ ꯆꯦꯟꯈꯤꯕꯗꯨ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯍꯧꯏ ꯑꯦ ꯀꯩꯅꯣ ꯇꯧꯔꯝꯃꯤꯁꯤꯅ ꯀꯔꯤ ꯑꯩ ꯃꯤꯠꯌꯦꯡꯅ ꯌꯦꯡꯕ ꯇꯧꯔꯝꯃꯤꯅ ꯃꯇꯥꯎ ꯅꯪꯗꯤ ꯀꯤꯕꯨ ꯀꯤꯔꯦꯗ ꯄꯥꯔꯤ ꯈꯨꯝꯂꯛꯇꯦ ꯊꯋꯥꯟꯅ ꯅꯪ ꯍꯧꯖꯤꯛꯀꯤ ꯃꯤꯠꯌꯦꯡꯗꯣ ꯑꯩꯈꯣꯏ ꯑꯄꯤꯛꯄꯗꯤ ꯌꯦꯡꯕ ꯋꯥꯟꯈ꯭ꯔꯦꯗ ꯑꯉꯥꯡꯁꯤꯅ ꯀꯔꯤ ꯇꯧꯔꯒꯦ ꯅꯉꯣꯟꯗ ꯍꯧꯖꯤꯛꯀꯤꯗꯣ ꯑꯉꯥꯡꯅ ꯁꯣꯏꯈꯤꯗꯅ ꯇꯧꯖꯕ ꯑꯣꯏꯔꯝꯒꯅꯤ ꯁꯤ ꯑꯗꯨꯃꯨꯛ ꯁꯥꯎꯔꯅꯨ ꯁꯤꯕꯨ ꯀꯅꯥꯅꯣ ꯂꯩꯀꯥꯏꯒꯤ ꯏꯆꯜꯁꯤꯡꯅꯤꯗ ꯑꯩꯈꯣꯏ ꯑꯌꯦꯡꯕꯤꯒ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯕꯅꯤ ꯃꯁꯛ ꯈꯪꯕ꯭ꯔꯣ ꯅꯪ ꯑꯁ ꯈꯪꯗꯦꯗ ꯅꯆꯟꯅꯨꯄꯤ ꯐꯥꯎ ꯃꯁꯛ ꯀꯥꯎꯈ꯭ꯔꯦꯅ ꯍꯥꯏꯔꯤ ꯑꯗꯨꯒ ꯑꯁꯤ ꯃꯁꯛ ꯈꯪꯕ꯭ꯔꯤ ꯀꯩꯗꯤ ꯆꯥꯅꯔꯤꯒꯦ ꯍꯣꯏꯅꯦ ꯄꯤꯛꯇ꯭ꯔꯣ ꯄꯤꯛꯂꯤꯀꯥꯟꯗꯅꯤꯀꯣ ꯅꯪ ꯁꯤꯗ ꯂꯩꯔꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯀꯃꯥꯏꯅ ꯈꯪꯗꯧꯔꯤ ꯑꯩꯅ ꯂꯥꯜꯂꯤ ꯌꯥꯆꯪꯂꯛꯄ ꯃꯇꯝꯅꯤ ꯑꯄꯤꯛꯄꯤ ꯃꯌꯨꯝꯗ ꯍꯟꯖꯤꯟꯗꯈꯩ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯁꯤꯗ ꯐꯝꯗꯨ ꯂꯩꯊꯣꯛꯂꯤ ꯆꯤ ꯄꯤꯛꯄꯤ ꯅꯣꯏ ꯏꯃꯥꯅ ꯊꯤꯍꯧꯕꯅꯤ ꯑꯗꯨꯗ ꯀꯩꯗꯧꯔꯤꯅꯣ ꯑꯄꯤꯛꯄꯤ ꯏꯇꯟ ꯇꯟꯅ ꯈꯨꯝꯂꯛꯏ ꯅꯧꯆꯥ ꯁꯤꯗ ꯐꯝꯃꯨ ꯂꯥꯎꯅꯤ ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ ꯏꯃꯥꯅ ꯀꯧꯔꯅꯤꯌꯦ ꯑꯗꯨꯒ ꯏꯃꯥꯅꯅꯦ ꯆꯦ ꯄꯤꯛꯄꯤꯒꯤ ꯅꯥꯛꯇ ꯆꯪꯒꯅꯨꯁꯨ ꯍꯥꯏ ꯇꯤꯟꯅꯅꯁꯨ ꯍꯥꯏ ꯑꯄꯤꯛꯄꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯀꯤꯕ꯭ꯔꯣ ꯑꯩꯁꯦ ꯈꯪꯗꯦ ꯅꯪꯅ ꯇꯜꯂꯁꯨ ꯑꯩꯉꯣꯟꯗꯒꯤ ꯈꯔ ꯂꯥꯞꯅ ꯐꯝꯃꯨꯁꯤ ꯍꯣꯏ ꯀꯩꯗꯧꯔꯒꯦ ꯍꯥꯏꯔꯣ ꯅꯪꯕꯨ ꯅꯣꯏ ꯏꯃꯥ ꯄꯥꯕꯅ ꯂꯨꯅ ꯇꯧꯕꯤꯕ꯭ꯔꯣ ꯇꯧꯏꯅ ꯆꯦꯗꯤ ꯇꯧꯕꯤꯗꯕ꯭ꯔꯣ ꯇꯧꯕꯤꯗꯦ ꯑꯦ ꯀꯔꯤꯒꯤ ꯁꯛ ꯊꯤꯕꯒꯤ ꯑꯩꯗꯤ ꯁꯛ ꯊꯤꯗ꯭ꯔꯣ ꯑꯗꯨꯒꯤ ꯇꯧꯕꯤꯗ꯭ꯔꯤꯕ ꯑꯗꯨ ꯆꯦ ꯄꯤꯛꯄꯤ ꯅꯪ ꯌꯥꯆꯪꯂꯛꯄ ꯈꯨꯗꯤꯡꯒꯤ ꯁꯤꯗ ꯑꯗꯨꯝ ꯐꯝꯃꯒ ꯂꯩꯁꯤ ꯀꯩꯒꯤꯅꯣꯕ ꯅꯣꯏ ꯏꯃꯥꯅꯁꯨ ꯂꯥꯛꯑꯒꯁꯨ ꯑꯗꯨꯝ ꯐꯨꯔꯤꯗꯣ ꯅꯥꯗ꯭ꯔꯣ ꯑꯄꯤꯛꯄꯤ ꯅꯣꯛꯂꯤꯕ ꯃꯤꯅꯣꯛꯇꯨ ꯃꯥꯡꯗꯅ ꯅꯨꯡꯁꯥ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯈꯨꯝꯂꯛꯏ ꯏꯆꯦ ꯋꯥ ꯑꯃ ꯍꯥꯏꯒꯦꯀꯣ ꯃꯤꯑꯣꯏꯕ ꯍꯥꯏꯕ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯁꯦ ꯐꯅ ꯐꯖꯕ ꯃꯐꯝ ꯀꯌꯥꯗ ꯁꯩꯗꯥꯡꯗꯨꯅꯅꯦ ꯂꯩꯔꯨꯔꯁꯨ ꯃꯁꯥ ꯃꯁꯥꯒꯤ ꯌꯨꯝꯗꯨꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯃꯐꯝ ꯐꯖꯕ ꯃꯐꯝ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯈꯟꯅꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨꯅꯦ ꯏꯆꯦꯗꯤ ꯉꯥꯎꯕꯒꯤ ꯍꯥꯏꯗꯣꯏꯔꯥ ꯌꯨꯝꯗ ꯃꯤꯀꯨꯞ ꯑꯃ ꯐꯥꯎ ꯂꯩꯅꯤꯡꯗꯦ ꯀꯣꯏꯆꯠ ꯆꯠꯂꯒ ꯂꯩꯊꯣꯛꯄꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯅꯨꯃꯤꯗꯥꯡ ꯇꯥꯔꯛꯂꯒꯅ ꯌꯨꯝꯗ ꯍꯟꯖꯤꯟꯒꯅꯤ ꯈꯟꯕꯗ ꯃꯊꯥ ꯑꯗꯨꯝ ꯁꯥꯏ ꯌꯨꯝꯗ ꯁꯨꯛꯂꯩ ꯂꯩꯅꯤꯡꯗꯕ ꯏꯆꯦꯁꯦ ꯑꯄꯤꯛꯄꯤꯒꯤ ꯃꯔꯨ ꯂꯩꯕ ꯋꯥꯗꯨ ꯑꯉꯥꯡ ꯃꯆꯥ ꯃꯥꯅꯗꯤ ꯐꯖꯅ ꯂꯧꯁꯤꯟꯕ ꯉꯝꯗ꯭ꯔꯗꯨꯅ ꯇꯤꯡꯉꯛ ꯌꯦꯡꯂꯒ ꯂꯩꯔꯤ ꯇꯥꯟꯖꯥꯗꯨꯗ ꯑꯉꯥꯡꯗꯨꯒꯤ ꯃꯃꯥ ꯊꯣꯔꯛꯇꯨꯅ ꯈꯪꯂꯛ ꯂꯧꯔꯛꯏ ꯍꯦ ꯅꯧꯆꯥ ꯅꯪꯗꯨꯗ ꯀꯩꯗꯧꯔꯤꯕ ꯂꯥꯎ ꯊꯨꯅ ꯂꯥꯛꯑꯣ ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯍꯥꯏꯒꯦ ꯃꯁꯤ ꯂꯝ ꯌꯥꯝ ꯍꯦꯜꯂꯤꯅꯦ ꯃꯁꯦ ꯌꯥꯆꯪꯂꯛꯄꯁꯤꯗ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗꯨꯗ ꯀꯔꯤ ꯊꯤꯔꯤꯒꯦꯕ ꯅꯪ ꯂꯥꯛꯑꯣ ꯍꯥꯏꯕꯅꯦ ꯂꯥꯛꯇ꯭ꯔꯤꯕꯁꯤꯕ ꯑꯁ ꯂꯥꯛꯏꯃ ꯆꯦ ꯑꯩ ꯆꯪꯉꯒꯦꯀꯣ ꯑꯩꯅ ꯑꯁꯤꯒꯤ ꯃꯤꯁꯤꯒ ꯂꯣꯏꯅꯒꯅꯨ ꯇꯤꯟꯅꯒꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯪ ꯂꯝ ꯌꯥꯝ ꯍꯦꯟꯕ꯭ꯔꯥ ꯍꯥ ꯂꯝ ꯌꯥꯝ ꯍꯦꯟꯕ꯭ꯔꯕ ꯅꯪ ꯅꯄꯥꯗ ꯍꯥꯏꯗꯣꯛꯈꯤꯕ ꯅꯄꯥ ꯇꯥꯛꯀꯦ ꯈꯪꯅꯤꯕ ꯅꯪ ꯉꯁꯤꯗꯤ ꯑꯌꯣ ꯅꯥꯍꯦ ꯏꯃꯥ ꯅꯥꯗ ꯀꯟꯅ ꯆꯤꯡꯒꯅꯣ ꯑꯄꯤꯛꯄꯤ ꯍꯥꯏꯔꯤꯁꯤꯡꯗꯨ ꯇꯥꯏ ꯑꯗꯨꯕꯨ ꯃꯥꯒꯤ ꯀꯣꯛ ꯊꯥꯞꯆꯤꯟꯗꯦ ꯇꯟꯗꯦ ꯃꯥꯟꯗꯦ ꯃꯥꯁꯨ ꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯦ ꯁꯨꯃꯥꯡ ꯌꯧꯕꯒ ꯃꯅꯤꯡꯂꯣꯝꯗꯒꯤ ꯊꯣꯔꯛꯂꯤꯕ ꯕꯤꯂꯥꯒ ꯍꯥꯟꯅ ꯃꯥꯌꯣꯛꯅꯩ ꯈꯣꯟꯖꯥꯎ ꯊꯥꯗꯗꯅ ꯂꯥꯛꯊꯕ ꯍꯧꯔꯛꯏ ꯍꯦ ꯏꯔꯣꯏ ꯂꯨꯋꯥꯎꯕꯤ ꯅꯨꯃꯤꯠ ꯇꯥꯔꯁꯤꯐꯥꯎ ꯁꯥꯗꯅ ꯀꯣꯏꯆꯠ ꯆꯠꯂꯒ ꯂꯩꯔꯤꯕꯅꯤꯅꯦ ꯌꯨꯝꯁꯤꯗꯅ ꯊꯕꯛ ꯃꯅꯥꯝꯇ ꯀꯥꯟꯅꯗꯈꯩ ꯅꯌꯨꯝ ꯄꯥꯟꯕ ꯌꯥꯗꯔꯣꯕ ꯅꯪꯅ ꯑꯉꯥꯡ ꯃꯆꯥ ꯁꯥꯗ ꯂꯩꯔꯤꯅꯦꯕ
ꯅꯁꯛꯇꯨꯁꯨ ꯊꯤꯕꯅꯤꯅ ꯀꯅꯥꯏ ꯅꯨꯄꯥꯅꯕꯨ ꯄꯥꯝꯕꯤꯗꯧꯔꯤ ꯍꯩ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ ꯆꯠꯂꯨ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡ ꯂꯥꯛꯈꯠꯂꯨꯁꯣ ꯂꯥꯏ ꯊꯥꯎꯃꯩꯒꯁꯦ ꯁꯠ ꯊꯥꯟꯗꯣꯛꯎ ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯂꯦꯝꯕꯤ ꯍꯜꯂꯛꯂꯒ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯔꯔꯅꯤ ꯆꯥꯛꯇꯨꯁꯨ ꯊꯣꯡꯅꯕ ꯇꯧ ꯑꯄꯤꯛꯄꯤ ꯍꯣꯏ ꯃꯥꯏꯈꯨꯝꯂꯝꯗ ꯏꯁꯤꯡ ꯁꯣꯛꯅꯕ ꯄꯥꯇ꯭ꯔ ꯑꯃ ꯄꯥꯏꯗꯨꯅ ꯑꯃꯨꯛ ꯊꯣꯔꯛꯏ ꯃꯣꯏꯒꯤ ꯊꯣꯡꯒꯜ ꯋꯥꯡꯃꯗ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤꯗꯨꯗꯒꯤ ꯏꯁꯤꯡꯗꯨ ꯂꯥꯛꯈꯠꯂꯒ ꯀꯥꯔꯛꯏ ꯑꯗꯨꯒ ꯁꯨꯃꯥꯡ ꯑꯀꯣꯏꯕꯗꯨ ꯂꯝ ꯇꯩꯊꯣꯛꯂꯤ ꯂꯣꯏꯔꯝꯗꯥꯏ ꯃꯇꯥꯡ ꯑꯗꯨꯗ ꯃꯣꯏꯒ ꯌꯨꯝꯊꯪꯅꯅ ꯂꯩꯕ ꯌꯨꯝ ꯑꯗꯨꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯋꯥ ꯉꯥꯡꯕ ꯇꯥꯔꯛꯄꯅꯤ ꯑꯩꯅ ꯂꯥꯛꯑꯔꯣꯏ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯐꯝꯗꯨꯗ ꯑꯩꯅ ꯂꯩꯒꯗꯕ ꯅꯠꯇꯦ ꯌꯥꯔꯦ ꯃꯥꯃ ꯍꯟꯕꯤꯔꯣ ꯑꯩ ꯁꯨꯛꯂꯥꯛ ꯂꯥꯛꯑꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯑꯝꯇ ꯇꯞꯊ ꯈꯣꯠꯅꯤ ꯃꯥꯃ ꯌꯥꯔꯦ ꯑꯩꯕꯨ ꯋꯥ ꯃꯈꯥ ꯌꯥꯝ ꯇꯥꯍꯜꯂꯅꯨ ꯑꯩ ꯃꯇꯝ ꯈꯔꯁꯤꯗ ꯂꯩꯔꯅꯤ ꯋꯥ ꯃꯈꯥ ꯌꯥꯝ ꯇꯥꯟꯅꯔꯣꯏꯁꯤ ꯋꯥꯗꯣ ꯍꯥꯏꯔꯒ ꯇꯨꯃꯤ ꯂꯩꯅꯈ꯭ꯔꯤ ꯑꯄꯤꯛꯄꯤ ꯐꯂꯞ ꯇꯧꯔꯤ ꯃꯊꯧꯗꯨ ꯂꯦꯞꯇꯨꯅ ꯌꯦꯡꯉꯤ ꯁꯨꯃꯥꯡꯗ 이왕 왕나 누pa ama leppadudi ui adubu mamli tawbududa masakdudi uge phangdri kananone nahan khai asukuna lerise law khongnaba ta tadabani mi yum thugai balai zala solamlaga masu imungda sangkhri asumna namisisu hawkhiduna pathangi numit amuk yaurakle apikpi ngasidi masado inung nungaibu oidi makoktu ham siktuna leire aduna hawatpasu ngamdri lemidu parup sangaga ꯑꯩꯈꯣꯏ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕꯣ ꯑꯄꯤꯛꯄꯤ ꯈꯨꯝꯅꯤꯡꯗꯅ ꯑꯩ ꯈꯪꯗꯦ ꯏꯃꯥꯗ ꯍꯪꯉꯨ ꯏꯆꯦꯗꯤ ꯍꯧꯖꯤꯛꯐꯥꯎ ꯇꯨꯝꯃꯤꯁꯤꯅ ꯀꯩꯒꯤ ꯑꯩ ꯖꯒꯣꯏ ꯇꯝꯕ ꯆꯠꯇꯣꯏꯅꯦ ꯍꯥꯏꯕ ꯈꯪꯉꯤꯕ ꯅꯠꯇ꯭ꯔꯕ ꯆꯥꯛꯇꯣ ꯀꯣꯛ ꯊꯣꯡꯕ ꯀꯩꯗꯧꯒꯦ ꯂꯦꯝꯕꯤ ꯏꯆꯦꯁꯤ ꯀꯣꯛ ꯌꯥꯝ ꯆꯤꯛꯑꯦꯅ ꯇꯧꯕꯅꯤ ꯑꯩꯈꯣꯏꯁꯦ ꯏꯆꯦ ꯊꯣꯡꯉꯨꯔꯒꯦ ꯑꯄꯤꯛꯄꯤ ꯅꯝꯗꯅ ꯍꯧꯒꯠꯂꯒ ꯆꯥꯛ ꯊꯣꯡꯅꯕ ꯆꯥꯛꯁꯪꯗ ꯆꯪꯂꯛꯏ ꯆꯥꯛꯇꯨ ꯊꯣꯡꯕ ꯂꯣꯏꯔꯛꯄꯗ ꯂꯦꯝꯕꯤꯗꯨ ꯃꯈꯨꯠꯇ ꯐꯤꯌꯥꯝ ꯑꯃ ꯄꯥꯏꯔꯒ ꯂꯥꯛꯇꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯁꯤ ꯐꯤꯔꯣꯜꯁꯦ ꯈꯔ ꯁꯨꯗꯣꯛꯄꯤꯔꯝꯃꯨ ꯅꯣꯡꯁꯨ ꯃꯪꯂꯤ ꯇꯧꯏ ꯑꯃꯨꯛ ꯀꯪꯗ꯭ꯔꯗꯤ ꯍꯌꯦꯡ ꯏꯆꯦ ꯁꯨꯕꯤꯔꯒꯦꯗꯅ ꯀꯩꯅꯣ ꯅꯣꯡ ꯃꯪꯕ ꯃꯪꯗꯕꯒ ꯀꯩ ꯃꯔꯤ ꯂꯩꯅꯒꯦ ꯉꯁꯤ ꯁꯨꯔꯝꯗꯕ ꯌꯥꯔꯣꯏꯀꯣ ꯏꯆꯦꯁꯤ ꯀꯣꯛ ꯌꯥꯝ ꯆꯤꯛꯑꯦ ꯇꯧꯕꯅꯤ ꯂꯦꯝꯕꯤ ꯅꯪꯕꯣ ꯌꯥꯔꯗꯤ ꯏꯆꯦ ꯍꯌꯦꯡ ꯁꯨꯕꯤꯔꯒꯦ ꯅꯀꯣꯛꯇꯨ ꯀꯅꯥ ꯆꯤꯛꯎ ꯍꯥꯏꯒꯦ ꯏꯆꯦꯒꯤꯁꯦ ꯐꯤꯁꯤ ꯁꯨꯅꯤꯡꯗꯕꯒꯤ ꯍꯥꯏꯔꯤꯕ ꯅꯠꯇ꯭ꯔꯣ ꯁꯤꯐꯥꯎ ꯁꯨꯕ ꯀꯥꯟꯅꯗ꯭ꯔꯗꯤ ꯏꯆꯦꯗꯤ ꯌꯨꯝꯁꯤ ꯂꯩꯕꯒꯤ ꯀꯩ ꯀꯥꯟꯅꯔꯤꯒꯦ ꯑꯩꯅ ꯆꯠꯂꯤꯕ ꯁꯨꯃꯥꯏꯅ ꯏꯆꯦꯅ ꯆꯠꯄ ꯉꯝꯒꯗ꯭ꯔꯕ ꯁ꯭ꯋꯥꯏꯗ ꯀꯥꯟꯅꯗꯕꯗ ꯋꯥꯊꯤ ꯋꯥꯔꯦꯝ ꯇꯧꯔꯒ ꯂꯩꯔꯦ ꯃꯤ ꯀꯌꯥꯅꯣ ꯈꯪꯉꯕꯣ ꯑꯩꯅ ꯄꯨꯜꯂꯤꯁꯦ 이제 ngамꯒꯗ꯭ꯔꯕ 나삭도 미망다가 이제니가 하이닝디 ꯈꯪꯉꯕ 이카이제 카라수 루나 나나 레이브 담모 렘비 브랭 컵ꯊꯔꯛꯄꯅꯤ lembi apikpi khara sauningna lembi da khut thage tawi adu ma ngamte uhado khara khantharaga ngang tupa na ha mathong marong khangdaba khraga ya langlaga numi chup leibaduda nang sakthuk jari budo tungda nasada manglak pasu yari bani nang tawri bisingno aina ima hoida haidoklabadi nang kaisu afam oiroi aya aingonda khut thage tawini mase ima amta lawo hai kaidawrage tu isida aina igi phisia krasubiyo haribagi aingonda khut thage tawriba mana subadalasu adum tali haiba yabado aduga aina jagoi tamba salisisu kanaroi saluna hariba ai sallaroi ma is kariya nang na igi isada adum aina haiba yabra ha masi masamchi phoigi dai bilami nung sileita masagi masamdu lamdune hekta haidali apikpi ayosu haide mamada su khut hande tumile lembi di kalakpe na yengli karigum matungda isana haibu wada nang he yadraba nang sire khak kari nungi poklu isa pik ingai da ne me kharga hatok lamna phabasa nang nasak to thirebani na nanaw nu pisina masak matau phajabsi ubada nang kala ini ne kusu more matik nabuksu phattaba nang hai chalo phisi sudoso thuna satlo hairaga mama masadu thokre asini apikpi magi oiribu punsi mahi kanadabu tainaruni kanadabu wakatluni wakatpam leijajaba magi punsini masamanai pha tapna haugatni phisingdu pairaga maninglomda thorai nabagi ngehak pothau phangjaba punsidu natri phidu subu loiraga sumanglomda phobagi lai karino maning singlaktuna yumthangnabagi yumduda mamituna haipet yenglakpani adubu moigi yumgagi marakta khariba sambaldugi manaktuda parina mangonda pisum suktharaga munna yenglaga leirambadu ubada masadu swai lawi mamit manasap yungi pumnama kaukthokraga masinna mathanda soli kainone sibu lairema koiraba sa aibu ngarang lai ongnaraba sa sidi yum manak pho yoksile kainomni na sidi somda parisu mathanda khali singang sina kamda uza pariba masamana siga angaubi kacha sibu mama panaga tangang sei to bijasa
ꯑꯩꯒꯤ ꯏꯆꯥ ꯑꯣꯏꯔꯝꯃꯗꯤ ꯃꯣꯠꯂꯤ ꯈꯣꯡꯃꯣꯠꯁꯤꯒ ꯃꯇꯧ ꯅꯥꯏꯅꯔꯣꯏꯗꯧꯔꯤꯗ ꯈꯔ ꯐꯒꯗ꯭ꯔꯗꯤ ꯁꯤ ꯂꯥꯛꯑꯒ ꯀꯃꯥꯏꯅ ꯑꯃꯨꯛ ꯊꯦꯡꯅꯔꯤꯕꯅꯣ ꯅꯪ ꯑꯩꯅ ꯂꯃꯟ ꯑꯃꯗꯤ ꯈꯨꯝꯗ ꯋꯥꯠꯂꯤꯕꯅꯤ ꯋꯥꯈꯜꯗꯣ ꯈꯜꯂꯒ ꯄꯥꯔꯤ ꯌꯨꯝꯗ ꯆꯪꯈ꯭ꯔꯦ ꯑꯄꯤꯛꯄꯤꯁꯨ ꯊꯣꯏꯅ ꯈꯟꯖꯤꯟꯗꯅ ꯂꯩꯍꯧꯔꯤ ꯅꯨꯡꯊꯤꯜ ꯊꯥꯂꯛꯇꯨꯗ ꯑꯄꯤꯛꯄꯤꯗꯣ ꯑꯌꯤꯡꯕꯤ ꯍꯣꯏꯗ ꯂꯥꯛꯏ ꯑꯌꯤꯡꯕꯤꯁꯨ ꯑꯄꯤꯛꯄꯤ ꯂꯥꯛꯄ ꯎꯕꯗ ꯍꯔꯥꯎꯅ ꯆꯦꯟꯁꯤꯜꯂꯛꯏ ꯄꯤꯛꯄꯤ ꯇꯥꯆꯧꯅ ꯑꯩꯒꯤ ꯐꯤꯁꯥ ꯀꯣꯟ ꯑꯃ ꯂꯩꯔꯦ ꯌꯦꯡꯉꯨ ꯂꯥꯎꯅꯦ ꯁꯤꯗꯩꯗꯤ ꯏꯕꯥꯅꯤ ꯐꯤ ꯐꯅꯦꯛ ꯁꯥꯔꯒ ꯁꯦꯜ ꯇꯥꯟꯊꯔꯗꯧꯅꯤ ꯑꯁ ꯆꯥꯎꯏ ꯁꯤꯗꯤ ꯆꯥꯎꯗ꯭ꯔꯥ ꯑꯩꯅ ꯈꯔ ꯆꯥꯎꯕ ꯑꯣꯏꯅ ꯂꯩꯔꯣꯅ ꯍꯥꯏꯕ ꯃꯆꯥꯗꯨꯗꯤ ꯏꯕꯥꯅꯤ ꯁꯥꯃꯤꯟꯅꯕ ꯅꯨꯡꯉꯥꯏꯔꯣꯏꯅ ꯑꯩ ꯉꯁꯥꯏꯗꯒꯤ ꯅꯪ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤꯅꯤ ꯑꯗꯣ ꯋꯥ ꯑꯃ ꯇꯝꯕꯤꯒꯦ ꯀꯩ ꯋꯥꯅꯣ ꯏꯕꯥꯅꯤꯅ ꯉꯔꯥꯡ ꯊꯦꯡꯅꯕ ꯅꯨꯄꯥꯗꯣ ꯂꯥꯏꯔꯦꯝꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯩꯒꯤ ꯃꯤꯠꯇ ꯑꯗꯨꯝ ꯎꯔꯒ ꯂꯩ ꯉꯁꯥꯏ ꯑꯌꯨꯛꯁꯨ ꯑꯩꯒꯤ ꯃꯥꯡꯗ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ ꯑꯩ ꯂꯥꯏ ꯑꯣꯛꯅꯔ ꯃꯥꯜꯂꯦ ꯂꯦꯝꯕꯤ ꯑꯁ ꯃꯁꯤꯅ ꯉꯥꯡꯕꯁꯤꯃ ꯑꯗꯣ ꯑꯩꯈꯣꯏ ꯇꯥꯆꯧꯒꯤ ꯄꯤꯛꯂꯤꯉꯩꯒꯤ ꯃꯔꯨꯞ ꯑꯣꯏꯔꯝꯃꯤ ꯑꯩꯈꯣꯏ ꯇꯥꯆꯧꯅ ꯍꯥꯏꯔꯀꯥꯟꯗ ꯈꯪꯉꯦ ꯏꯕꯥꯅꯤ ꯇꯧꯈ꯭ꯔꯤꯗꯣ ꯑꯩꯗꯤ ꯏꯀꯥꯏꯍꯦ ꯑꯗꯨꯗꯤ ꯃꯥꯅ ꯋꯥꯉꯥꯡꯂꯨꯗꯕꯒꯤ ꯅꯠꯇ꯭ꯔꯣ ꯃꯋꯥ ꯂꯧꯗꯦ ꯑꯗꯣ ꯅꯣꯏ ꯌꯨꯝ ꯊꯪꯅꯕꯒꯤ ꯏꯗꯣꯝꯆꯥ ꯄꯥꯇꯤ ꯍꯣꯏꯗ ꯂꯩ ꯍꯥꯏꯕꯅꯤ ꯅꯪ ꯎꯗ꯭ꯔꯣ ꯎꯕꯒꯤꯅꯤ ꯅꯪ ꯅꯥꯛꯇ ꯇꯧꯒꯦꯅ ꯂꯥꯛꯏꯁꯦ ꯍꯜꯂꯒꯦ ꯎꯕꯒꯤꯅꯤ ꯅꯪ ꯅꯥꯛꯇ ꯇꯧꯒꯦꯅ ꯂꯥꯛꯏꯁꯦ ꯑꯗꯣ ꯃꯣꯏꯗꯤ ꯁꯦꯜ ꯌꯥꯝ ꯄꯥꯏ ꯍꯥꯏꯉꯣ ꯃꯌꯨꯝꯒꯥꯗꯨꯅ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯒꯨꯝꯕꯅꯤ ꯑꯩꯈꯣꯏ ꯇꯥꯆꯧꯅ ꯍꯥꯏꯕꯩ ꯋꯥꯅꯤ ꯃꯆꯤꯟ ꯃꯅꯥꯎꯁꯨ ꯑꯅꯤꯈꯛꯇꯅꯤ ꯃꯌꯨꯝ ꯐꯖꯕꯗꯨ ꯂꯩꯇꯅ ꯃꯥꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯅꯤ ꯍꯥꯏꯒꯦ ꯏꯃꯨꯡꯒ ꯈꯠꯅꯩ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯒꯤꯅꯤ ꯈꯠꯅꯅꯤ ꯌꯥꯔꯣꯏ ꯃꯥꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡꯗꯣ ꯃꯤ ꯇꯤꯟꯅꯕ ꯌꯥꯔꯣꯏꯕ ꯑꯁ ꯇꯞꯅ ꯉꯥꯡꯉꯨꯃꯤ ꯏꯃꯨꯡꯗ ꯑꯩꯈꯣꯏ ꯇꯥꯆꯧꯒ ꯂꯩꯈꯤꯕꯅꯤ ꯍꯥꯏꯕ ꯑꯃꯨꯛ ꯇꯥꯗꯅ ꯇꯣꯛꯄ ꯇꯥꯔꯦ ꯑꯗꯣ ꯁꯤꯡꯖꯨ ꯆꯥꯁꯤ ꯌꯥꯝ ꯆꯠꯅꯤꯡꯉꯦꯕ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯉꯁꯥꯏ ꯉꯥ ꯊꯣꯡꯉꯤ ꯑꯗꯨꯒ ꯆꯔꯥ ꯋꯥꯟꯁꯤ ꯑꯩꯅ ꯅꯪ ꯂꯥꯛꯀꯅꯤꯅ ꯈꯥꯛꯑꯒ ꯊꯝꯃꯤꯅꯤ ꯑꯄꯤꯛꯄꯤ ꯅꯣꯛꯐꯦ ꯇꯧꯅ ꯑꯌꯤꯡꯕꯤꯗ ꯌꯦꯡꯖꯩ ꯑꯁꯨꯝꯅ ꯑꯌꯤꯡꯕꯤꯒꯤ ꯃꯅꯥꯛꯇ ꯂꯩꯕꯁꯤ ꯃꯥꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯕꯤꯅꯤ ꯑꯄꯤꯛꯄꯤ ꯇꯞꯅ ꯑꯌꯤꯡꯕꯤ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯅꯪ ꯊꯥꯗꯣꯛꯂꯒ ꯆꯠꯈ꯭ꯔꯗꯤ ꯅꯪꯕꯨ ꯀꯞꯀꯗ꯭ꯔꯅꯦ ꯑꯌꯤꯡꯕꯤ ꯐꯠ ꯑꯄꯤꯛꯄꯤꯗ ꯌꯦꯡꯂꯛꯏ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ ꯇꯥꯅꯤꯡꯗꯦꯀꯣ ꯑꯩꯅ ꯆꯠꯈ꯭ꯔꯁꯨ ꯅꯪ ꯀꯞꯀꯅꯨꯀꯣ ꯑꯩ ꯊꯥꯗꯣꯛꯂꯒ ꯅꯪ ꯀꯥꯏꯗ ꯆꯠꯀꯦ ꯍꯥꯏꯅꯣꯕ ꯑꯩꯈꯣꯏꯁꯦ ꯅꯣꯡꯃꯗꯤ ꯀꯥꯏꯅꯈꯤꯗꯣꯏꯅꯤ ꯅꯪꯁꯨ ꯅꯣꯡꯃꯗꯤ ꯁꯥꯒꯩ ꯑꯣꯟꯈꯤꯗꯣꯏꯅꯤ ꯑꯩꯗꯤ ꯂꯨꯍꯣꯡꯉꯣꯏꯌꯦ ꯅꯪ ꯅꯥꯛꯇ ꯑꯗꯨꯝ ꯂꯩꯗꯣꯏꯅꯤ ꯏꯁ ꯇꯥ ꯇꯤꯟꯒꯨꯝꯅ ꯀꯝꯗꯧꯕ ꯄꯤꯛꯄꯤꯌꯥ ꯅꯪ ꯑꯗꯨ ꯄꯜꯂꯛꯀꯅꯣ ꯍꯥꯏꯕ ꯑꯩ ꯍꯩꯅꯗꯦꯀꯣ ꯑꯗꯨ ꯉꯥꯏꯈꯣ ꯅꯪꯅ ꯑꯃꯨꯛ ꯑꯩ ꯈꯪꯍꯟꯗꯕꯤꯗ ꯏꯃꯥ ꯃꯥꯏꯕꯤ ꯂꯤꯛꯂꯩꯒꯤ ꯃꯅꯥꯛꯇ ꯇꯨꯃꯤꯟ ꯆꯠꯂꯦ ꯍꯥꯏꯁꯦ ꯀꯩꯗꯧꯕꯅꯣ ꯅꯪꯗꯤ ꯅꯁꯛꯁꯨ ꯐꯖꯩ ꯀꯨꯆꯨꯁꯨ ꯉꯧꯏ ꯑꯗꯒꯤ ꯑꯩꯗꯤ ꯊꯤꯁꯨ ꯊꯤ ꯀꯨꯆꯨꯁꯨ ꯃꯨꯏ ꯑꯗꯨꯒꯤ ꯁꯛꯁꯦ ꯈꯤꯇ ꯐꯖꯍꯟꯕꯤꯌꯨꯅ ꯅꯤꯖꯕ ꯆꯠꯂꯤꯅꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯥꯏꯗꯣꯛꯇꯕ ꯍꯥꯏꯔꯒ ꯄꯤꯛꯄꯤ ꯅꯣꯛꯊꯣꯔꯛꯏ ꯑꯌꯤꯡꯕꯤ ꯄꯩꯅ ꯌꯦꯡꯂꯛꯂꯒ ꯅꯪ ꯑꯗꯨꯃꯥꯏ ꯉꯥꯎꯁꯤꯟꯅꯅꯨꯀꯣ ꯑꯩ ꯁꯥꯎꯔꯛꯁꯅꯤ ꯌꯥꯝ ꯉꯥꯎꯁꯤꯟꯅꯩꯌꯦ ꯅꯪꯁꯦ ꯇꯥꯟꯖꯥꯗꯨꯗ ꯊꯋꯥꯟ ꯍꯣꯏꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯏ ꯊꯋꯥꯟꯅ ꯕꯦꯝꯃ ꯁꯤꯡꯖꯨ ꯁꯨꯏꯔꯣ ꯅꯕꯥꯅꯤꯕꯣ ꯍꯣꯏ ꯇꯥꯆꯧ ꯐꯔꯦꯗ ꯆꯤꯟꯁꯤ ꯃꯣꯔꯣꯛ ꯑꯁꯥꯕ ꯑꯝꯇ ꯆꯥꯅꯤꯡ ꯂꯩꯔꯝꯕꯅꯤ ꯂꯣꯏꯁꯤꯜꯂꯨ ꯑꯩꯈꯣꯏꯁꯨ ꯈꯔ ꯆꯥꯒꯦ ꯄꯥꯔꯤ ꯋꯥꯈꯜ ꯑꯃꯗ ꯎꯡꯂꯒ ꯂꯩꯔꯤ ꯊꯋꯥꯟꯅ ꯃꯇꯥꯎ ꯁꯤꯡꯖꯨ ꯆꯥꯈꯤꯁꯤ ꯄꯥꯔꯤ ꯒ꯭ꯌꯥꯟ ꯐꯠ ꯂꯥꯛꯇꯨꯅ ꯑꯩ ꯆꯥꯔꯣꯏꯒꯦ ꯆꯥꯅꯕ ꯇꯧꯔꯒꯦ ꯉꯥꯏꯈꯣꯍꯦ ꯂꯣꯏꯗꯧꯔꯦ ꯋꯥꯈꯜꯗꯨ ꯀꯩꯁꯨ ꯍꯦꯟꯅꯁꯨ ꯈꯟꯖꯤꯜꯂꯨꯔꯨꯁꯤ ꯄꯥꯔꯤ ꯈꯨꯝꯂꯛꯇꯦ ꯃꯁꯥꯗꯣ ꯏꯄꯦꯟ ꯄꯦꯟꯖꯗꯕ ꯁꯥꯎꯅꯤꯡꯕꯒꯤ ꯏꯍꯨꯜ ꯑꯃꯗꯤ ꯐꯥꯎꯖꯔꯤ ꯁꯥꯎꯅꯤꯡꯕꯗꯨ ꯐꯥꯊꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯈꯪꯍꯧꯗꯦ ꯑꯄꯤꯛꯄꯤꯒꯤ ꯂꯩꯔꯤꯕ ꯃꯁꯤ ꯇꯠꯂꯕ ꯐꯤꯅꯥꯠ ꯑꯗꯨ ꯅꯥꯝꯃ ꯄꯥꯏꯔꯒ ꯂꯥꯛꯇ ꯂꯪꯈꯤꯕꯗꯣ ꯂꯩꯔꯤꯕ ꯋꯥꯄꯜꯂꯣꯝꯗꯨꯗ ꯐꯤꯅꯥꯠꯇꯨ ꯄꯥꯏꯁꯤꯟꯈ꯭ꯔꯦ ꯂꯩꯔꯤꯕꯁꯤꯡꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯄꯥꯔꯤꯗ ꯂꯣꯏꯅ ꯌꯦꯡꯂꯛꯏ ꯑꯄꯤꯛꯄꯤ ꯃꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ ꯈꯪꯉꯥꯏ ꯍꯥꯏꯔꯛꯏ ꯍꯌꯥ ꯑꯩꯒꯤ ꯐꯤꯅꯥꯠ ꯂꯪꯊꯣꯛꯈ꯭ꯔꯦ ꯂꯩꯇ ꯇꯣꯡꯖꯕꯗꯣ ꯂꯪꯊꯣꯛꯈ꯭ꯔꯦ ꯊꯋꯥꯟꯅ ꯃꯇꯥꯎ ꯀꯩꯅꯣꯃꯤ ꯑꯁ ꯑꯝꯇ ꯇꯞꯊꯧꯁꯦ ꯑꯉꯥꯡꯒꯤ ꯐꯤꯅꯥꯠꯀ ꯂꯣꯏ ꯄꯥꯏꯈ꯭ꯔꯦ ꯌꯥꯝ ꯆꯥꯏ ꯃꯇꯥꯎ ꯊꯃꯣꯏꯁꯤ ꯌꯥꯝ ꯆꯥꯏ ꯑꯄꯤꯛꯄꯤ ꯄꯦꯔꯤ ꯐꯤꯅꯥꯠ ꯅꯥꯝꯃꯗꯨꯗ ꯌꯦꯡꯉꯤ ꯑꯗꯨꯒ ꯁꯥꯎꯅꯤꯡꯈ꯭ꯔꯗꯨꯅ ꯃꯥꯒꯤ ꯍꯧꯅꯕꯤꯗꯨ ꯍꯧꯔꯛꯂꯤ ꯀꯩꯅꯣ ꯅꯪꯅ ꯁꯥꯎꯔꯒ ꯂꯥꯏꯔꯤꯕꯩꯒꯤ ꯐꯤꯅꯥꯠꯇ ꯇꯥꯏꯅꯔꯤꯗꯤ ꯌꯥꯝ ꯅꯤꯡꯁꯤꯡꯉꯨ ꯑꯩꯗꯤ ꯌꯥꯔꯣꯏ ꯑꯩꯁꯤꯅꯤ ꯄꯥꯔꯤ ꯈꯣꯟꯖꯦꯜꯗꯨꯗ ꯑꯄꯤꯛꯄꯤꯗ ꯐꯠ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯃꯥꯁꯨ ꯁꯥꯎꯅꯤꯡꯗꯨꯅꯒ ꯂꯩꯕꯒ ꯑꯄꯤꯛꯄꯤꯗ ꯄꯨꯂꯞ ꯄꯨꯟꯁꯤꯜꯂꯛꯏ ꯅꯪ ꯁꯤꯗ ꯀꯩꯗꯧꯔꯤꯕ ꯆꯠꯈ꯭ꯔꯣ ꯑꯩꯕꯨ ꯆꯠꯈ꯭ꯔꯣ ꯀꯥꯏꯅ ꯅꯪꯉꯣꯟꯗ ꯆꯠꯄꯤꯈ꯭ꯔꯣ ꯁꯤꯕꯨ ꯅꯪꯒꯤ ꯅꯌꯨꯝꯂꯣ ꯑꯩꯒꯤ ꯐꯤꯅꯥꯠꯁꯨ ꯂꯪꯊꯣꯛꯑꯒ ꯆꯠꯈ꯭ꯔꯣ ꯀꯥꯏꯅ ꯃꯤ ꯎꯁꯤꯠꯇꯕ ꯅꯪꯒꯤ ꯁꯦꯜ ꯈꯔ ꯄꯥꯏꯔꯤꯅ ꯎꯁꯤꯠꯇ꯭ꯔꯤꯗꯣ ꯑꯩꯉꯣꯟꯗ ꯌꯥꯔꯣꯏ ꯅꯪꯒꯤꯗꯣ ꯃꯤ ꯎꯁꯤꯠꯇ꯭ꯔꯤ ꯅꯠꯇ꯭ꯔꯣ ꯅꯪꯒꯤꯁꯦ ꯃꯗꯣ ꯑꯩꯉꯣꯟꯗꯗꯤ ꯌꯥꯔꯣꯏ ꯈꯪꯉꯕ ꯄꯤꯛꯄꯤ ꯌꯥꯔꯤꯁꯤ ꯇꯣꯛꯎꯕ ꯅꯪꯁꯨ ꯄꯥꯔꯤ ꯃꯃꯤꯠꯇꯨ ꯈꯥꯅ ꯑꯄꯤꯛꯄꯤꯗ ꯌꯦꯡꯂꯝꯂꯒ ꯅꯥꯝꯃ ꯇꯥꯔ ꯐꯤꯅꯥꯠꯇꯨ ꯑꯃꯨꯛꯇ ꯄꯥꯏꯔꯒ ꯂꯥꯛꯇꯅ ꯂꯪꯈ꯭ꯔꯦ ꯐꯔꯕꯣ ꯍꯧꯖꯤꯛꯇꯤ ꯐꯔꯕꯣ ꯌꯥꯝ ꯉꯥꯡꯈꯣꯗꯅ ꯆꯤꯕ ꯍꯧꯖꯤꯛꯇꯤ ꯐꯔꯝꯕꯅꯤꯅꯦ ꯅꯪꯅ ꯀꯩꯗꯧ ꯉꯝꯗꯣꯏꯕ ꯑꯩꯉꯣꯟꯗ ꯑꯄꯤꯛꯄꯤ ꯁꯣꯔ ꯆꯥꯎꯅ ꯍꯣꯜꯂꯒ ꯌꯦꯡꯂꯝꯕꯗꯒꯤ ꯈꯪꯍꯧꯗꯦ ꯐꯠ ꯆꯣꯡꯁꯤꯟꯗꯨꯅ ꯄꯥꯔꯤꯒꯤ ꯃꯁꯝꯗꯨ ꯂꯥꯝꯃꯒ ꯍꯦꯛꯇ ꯐꯣꯏꯈ꯭ꯔꯦ ꯅꯪ ꯈꯪꯕ꯭ꯔꯣ ꯅꯪ ꯃꯆꯤꯜ ꯃꯧꯄꯥ ꯑꯅꯤꯗꯨꯁꯨ ꯄꯥꯈꯠꯅ ꯆꯦꯟꯁꯤꯟꯗꯨꯅ ꯈꯠꯅꯔꯤꯕ ꯑꯅꯤꯗꯨꯕꯨ ꯈꯥꯝꯗꯣꯛꯅꯕ ꯂꯥꯛꯅꯩ
ꯄꯤꯛꯄꯤ ꯌꯥꯔꯦꯁꯤ ꯑꯝꯇ ꯊꯥꯗꯣꯛꯑꯝꯃꯤ ꯃꯇꯥꯎ ꯑꯉꯥꯡ ꯁꯤꯕ ꯇꯥꯔꯦ ꯅꯪꯅ ꯈꯔ ꯍꯜꯂꯣ ꯁꯤ ꯑꯁ ꯑꯝꯇ ꯇꯣꯛꯅꯔꯝꯃꯤꯅꯕꯥꯅꯤꯕꯣ ꯎꯆꯤꯟ ꯅꯥꯆꯤꯟ ꯈꯥꯡꯕꯗꯤ ꯈꯥꯝꯗꯣꯛꯂꯤ ꯄꯥꯔꯤꯗꯤ ꯃꯃꯥꯏꯗ ꯑꯄꯤꯛꯄꯤꯅ ꯈꯣꯠꯄꯒꯤ ꯗꯥꯛ ꯑꯃꯁꯨ ꯇꯥꯔꯤ ꯑꯄꯤꯛꯄꯤꯁꯨ ꯃꯁꯝ ꯃꯅꯥꯗꯨ ꯏꯐꯥ ꯐꯥꯔꯤ ꯀꯞꯁꯨ ꯀꯞꯂꯤ ꯀꯞꯅ ꯀꯞꯅ ꯆꯦꯟꯊꯣꯛꯈ꯭ꯔꯤ ꯍꯩꯃꯥ ꯄꯤꯛꯄꯤ ꯉꯥꯏꯈꯨꯋꯣ ꯉꯥꯏꯈꯣ ꯍꯥꯏꯔꯒ ꯑꯌꯤꯡꯕꯤꯅ ꯇꯥꯟꯅꯈ꯭ꯔꯤ ꯄꯥꯔꯤ ꯁꯣꯔ ꯃꯄꯤ ꯍꯣꯟꯗꯨꯅ ꯄꯨꯔꯥ ꯍꯤꯡꯆꯥꯕꯤꯅꯤ ꯁꯤ ꯉꯥꯡꯁꯦ ꯈꯨꯁꯤꯟꯅ ꯈꯨꯠꯂꯩꯅꯦ ꯃꯍꯥ ꯅꯨꯡꯉꯥꯏꯅꯤꯕ ꯃꯥ ꯌꯥꯔꯦ ꯅꯪꯁꯨ ꯑꯉꯥꯡꯅ ꯂꯥꯟꯕ ꯅꯠꯇꯦ ꯅꯪꯅ ꯂꯥꯟꯕꯅꯤ ꯑꯉꯥꯡꯗ ꯑꯀꯟ ꯑꯔꯤꯡ ꯁꯥꯕꯅ ꯀꯩꯁꯨ ꯀꯥꯟꯅꯔꯨꯏ ꯁꯦ ꯅꯨꯡꯉꯥꯏꯔꯤꯕꯤꯌꯨ ꯀꯞꯄꯒ ꯆꯠꯈ꯭ꯔꯤ ꯀꯞꯅꯤꯡ ꯀꯞꯁꯠ ꯐꯤꯅꯥꯟ ꯑꯃꯈꯛꯀꯤꯕꯨ ꯀꯞꯇꯅ ꯍꯧꯖꯤꯛ ꯑꯉꯥꯡꯗꯨꯅ ꯍꯥꯏꯔꯝꯕꯗꯣ ꯆꯨꯝꯃꯛꯇꯧꯔꯦ ꯌꯥꯔꯦ ꯅꯪꯁꯨ ꯋꯥꯊꯤ ꯋꯥꯔꯦꯝ ꯅꯨꯃꯤꯗꯥꯡꯅꯤ ꯑꯄꯤꯛꯄꯤ ꯆꯥꯛꯀ ꯆꯥꯗꯦ ꯃꯥꯒꯤ ꯐꯤꯅꯥꯗꯨ ꯅꯤꯡꯁꯤꯡꯂꯒ ꯐꯃꯨꯡꯗꯨꯗ ꯍꯤꯞꯅ ꯃꯄꯤꯒꯤ ꯑꯣꯔꯣꯔꯣ ꯇꯥꯈꯩ ꯀꯞꯂꯤ ꯑꯩꯅ ꯃꯉꯣꯟꯗ ꯀꯩꯗꯧꯈ꯭ꯔꯒꯦꯕ ꯃꯥ ꯌꯥꯝ ꯐꯠꯇꯕ ꯍꯤꯡꯆꯥꯕ ꯑꯩꯁꯤꯅꯦꯕ ꯑꯩꯕꯨ ꯀꯗꯥꯏꯗꯒꯤ ꯁꯦꯜ ꯍꯧꯖꯤꯛ ꯐꯤꯅꯥ ꯂꯩꯗꯣꯏꯅꯣꯕ ꯁꯦꯜ ꯁꯨꯝꯇ ꯄꯥꯏꯗꯦ ꯇꯣꯡꯗꯕꯤ ꯂꯩꯕ ꯇꯥꯕꯅꯦꯕ ꯑꯩ ꯑꯁ ꯆꯥꯛꯁꯨ ꯂꯥꯝꯃꯩꯔ ꯀꯩꯅꯣꯝ ꯇꯧꯔꯦ ꯆꯥꯛꯀ ꯂꯩꯔꯤꯕ ꯖꯥꯠ ꯁꯨꯠ ꯇꯧꯔꯒ ꯆꯥꯛꯁꯪꯗ ꯆꯪꯂꯛꯏ ꯑꯗꯨꯕꯨ ꯆꯥꯛ ꯏꯟꯁꯥꯡ ꯑꯃꯠꯇ ꯌꯥꯎꯔꯝꯗꯦ ꯑꯁ ꯌꯥꯎꯗ꯭ꯔꯦꯅꯦ ꯏꯁꯤꯡ ꯈꯔ ꯊꯛꯆꯤꯜꯂꯒ ꯈꯥꯡꯉꯒꯦ ꯏꯁꯤꯡꯗꯨ ꯊꯛꯆꯤꯜꯂꯒ ꯌꯨꯝꯖꯥꯎꯒꯤ ꯊꯣꯡꯗꯨ ꯇꯞꯅ ꯍꯥꯡꯂꯒ ꯃꯪꯒꯣꯜꯗ ꯊꯣꯔꯛꯏ ꯑꯁ ꯊꯥꯕꯜꯒꯤ ꯃꯅꯝꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯉꯥꯛꯇꯕꯨ ꯐꯝꯈꯤꯒꯦ ꯊꯥꯕꯜ ꯈꯨꯐꯁꯤ ꯑꯄꯤꯛꯄꯤ ꯗꯥꯔꯤꯗꯨꯗ ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯐꯝꯂꯒ ꯑꯇꯤꯌꯥꯗ ꯊꯣꯛꯂꯤꯕ ꯊꯥꯖꯃꯥꯕꯨ ꯌꯦꯡꯂꯛꯏ ꯂꯤꯔꯤ ꯂꯤꯔꯤ ꯍꯨꯝꯂꯛꯂꯤꯕ ꯃꯥꯂꯪꯕ ꯃꯥꯒꯤ ꯁꯥꯍꯣꯡꯗꯨꯅ ꯃꯁꯥꯗ ꯊꯦꯡꯂꯛꯄꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯏꯍꯨꯜ ꯑꯃ ꯐꯥꯎꯍꯜꯂꯔꯤ ꯁꯣꯝꯗ ꯄꯥꯔꯤꯁꯨ ꯗꯥꯔꯤꯗꯨꯗ ꯐꯝꯂꯒ ꯂꯩꯔꯤꯕꯅꯤ ꯕꯥꯕꯥ ꯅꯁꯥꯒꯤ ꯋꯥꯈꯜ ꯄꯨꯝꯃꯛꯅꯔꯦ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗ꯭ꯔꯦ ꯃꯥꯒꯤ ꯃꯇꯧꯗ ꯄꯥꯕꯁꯨ ꯄꯦꯟꯕꯗꯤ ꯑꯣꯏꯔꯝꯂꯔꯣꯏꯀꯣ ꯑꯩꯁꯨ ꯑꯁꯨꯝꯅ ꯃꯌꯥꯝꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯃꯔꯛꯇ ꯍꯤꯡꯂꯝꯒꯗꯕꯒꯤ ꯁꯔꯨꯛ ꯄꯥꯕꯒꯤ ꯃꯇꯨꯡ ꯏꯟꯖꯔꯝꯕꯅ ꯐꯔꯝꯕꯖꯥꯠꯅꯤ ꯄꯥꯔꯤ ꯏꯃꯨꯡꯗ ꯆꯪꯂꯒꯦ ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯛꯄꯅꯤ ꯑꯗꯨꯕꯨ ꯑꯁꯣꯝ ꯅꯥꯀꯜꯗ ꯑꯄꯤꯛꯄꯤꯅ ꯐꯝꯂꯤꯕꯗꯨ ꯎꯔꯛꯏ ꯑꯄꯤꯛꯄꯤꯅꯤ ꯍꯥꯏꯕꯗꯨꯗꯤ ꯃꯥ ꯈꯪꯂꯦ ꯃꯁꯝ ꯑꯐꯥꯕꯗꯨꯗ ꯈꯪꯕꯅꯤ ꯊꯥꯕꯜꯅ ꯐꯕꯒꯤ ꯁꯛꯇꯝ ꯃꯁꯦꯠ ꯈꯔꯗꯤ ꯎꯔꯤ ꯍꯧꯖꯤꯛꯐꯥꯎ ꯇꯨꯝꯗꯈꯩ ꯀꯔꯤ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯔꯤꯖꯥꯠꯅꯣ ꯑꯩꯅ ꯃꯥꯒꯤ ꯐꯤꯅꯥꯠ ꯂꯪꯈꯤꯕꯗꯨꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯖꯥꯠꯂ ꯀꯞꯇꯤ ꯀꯞꯈꯤꯕꯅꯤ ꯅꯠꯇ꯭ꯔꯒ ꯃꯥꯁꯨ ꯑꯩꯒꯨꯝꯅ ꯊꯃꯣꯏꯗ ꯑꯋꯥꯄꯣꯠ ꯑꯃ ꯄꯨꯔꯤꯕ꯭ꯔꯥ ꯄꯥꯔꯤ ꯅꯨꯡꯁꯥ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯑꯄꯤꯛꯄꯤꯗ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯂꯒ ꯆꯪꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯦꯝꯕꯤꯗꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯁꯦꯠꯅꯤꯡꯕꯗ ꯁꯦꯠꯅꯜꯂꯤ ꯑꯗꯨꯗ ꯃꯥꯒꯤꯗꯤ ꯑꯋꯥꯠꯄ ꯂꯩꯇꯦ ꯑꯄꯤꯛꯄꯤ ꯇꯜꯂꯕꯁꯨ ꯇꯟꯅ ꯂꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯏ ꯂꯦꯝꯕꯤ ꯅꯪ ꯇꯣꯡꯅꯗꯕ ꯐꯤꯅꯥꯠꯀ ꯂꯩꯔꯗꯤ ꯏꯆꯦ ꯑꯝꯇ ꯇꯣꯡꯒꯦꯕ ꯏꯆꯦꯒꯤꯗꯣ ꯇꯠꯈ꯭ꯔꯦꯕ ꯏꯁ ꯀꯔꯤ ꯉꯝꯃꯔꯣꯏ ꯂꯩꯇꯦ ꯀꯥꯏꯗꯩꯅꯣ ꯂꯝꯕꯤꯗꯩꯔ ꯀꯩꯅꯣ ꯈꯨꯜꯂꯒ ꯇꯣꯡꯕ ꯌꯥꯗ꯭ꯔꯣ ꯑꯄꯤꯛꯄꯤ ꯋꯥ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯤ ꯇꯞꯅ ꯊꯣꯔꯛꯂꯒ ꯃꯃꯥꯅ ꯌꯥꯗ꯭ꯔꯦ ꯇꯠꯂꯦ ꯍꯥꯏꯗꯨꯅ ꯂꯪꯊꯣꯛꯇꯨꯅ ꯊꯝꯕ ꯐꯤꯅꯥꯠ ꯑꯃ ꯃꯥꯅ ꯉꯝꯅꯕ ꯁꯦꯝꯖꯤꯜꯂꯒ ꯇꯣꯡꯂꯝꯃꯤ ꯃꯃꯥꯒꯗꯤ ꯃꯈꯣꯡ ꯃꯥꯟꯅꯗꯕꯅꯤꯅ ꯃꯈꯣꯡꯗꯒꯤ ꯐꯤꯅꯥꯠꯇꯨꯅ ꯈꯔꯗꯤ ꯍꯦꯟꯅ ꯉꯝꯂꯦ ꯍꯣꯏꯗ ꯇꯣꯡꯕ ꯌꯥꯔꯒ ꯂꯣꯏꯔꯦ ꯃꯥꯅ ꯑꯗꯨꯝꯅ ꯁꯦꯞꯊ ꯌꯦꯡꯂꯤꯉꯩꯗꯨꯗꯅꯤ ꯄꯤꯛꯄꯤꯌꯥ ꯅꯣꯏ ꯏꯃꯥ ꯂꯩꯈꯤꯕ꯭ꯔꯣ ꯈꯣꯟꯖꯦꯜꯗꯨꯗ ꯄꯤꯛꯄꯤ ꯐꯠ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯄꯥꯔꯤꯒ ꯄꯇꯤꯒ ꯁꯨꯃꯥꯡꯗꯨꯗ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯇꯤꯡꯉꯛ ꯌꯦꯡꯂꯛꯏ ꯂꯩꯈꯤꯕꯅꯤ ꯏꯗꯣꯝꯆꯥ ꯑꯩ ꯀꯧꯊꯣꯔꯛꯀꯦ ꯍꯥꯏꯔꯒ ꯆꯪꯈꯤ ꯕꯤꯂꯥꯁꯨ ꯊꯣꯔꯛꯏ ꯍꯩꯃꯥ ꯀꯔꯤ ꯂꯩꯔꯦ ꯄꯇꯤ ꯏꯆꯦ ꯍꯣꯏꯒꯤ ꯌꯥꯟꯕ ꯌꯥꯕ ꯋꯥꯒ ꯂꯩꯒꯗ꯭ꯔꯣ ꯊꯕꯛ ꯑꯝꯇ ꯁꯤꯖꯤꯟꯅꯒꯦ ꯇꯧꯕꯅꯤ ꯕꯤꯂꯥ ꯇꯨꯡ ꯑꯣꯏꯔꯝꯅ ꯂꯦꯞꯂꯤꯕ ꯄꯥꯔꯤꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ ꯏꯁ ꯑꯣꯟꯊꯣꯛꯅ ꯂꯦꯝꯖꯈ꯭ꯔꯦꯗ ꯅꯨꯄꯥ ꯃꯆꯥꯁꯤꯗꯤ ꯂꯩꯌꯦ ꯍꯧꯖꯤꯛ ꯑꯗꯨꯝ ꯌꯥꯜꯂꯒꯦ ꯍꯥꯏꯕ꯭ꯔꯣ ꯍꯣꯏ ꯍꯧꯖꯤꯛ ꯑꯗꯨꯝ ꯌꯥꯟꯈ꯭ꯔꯒꯦ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯁꯨ ꯌꯧꯔꯛꯏꯀꯥꯟꯁꯤꯗ ꯃꯥꯗꯤ ꯀꯅꯥꯅꯣ ꯏꯆꯦꯒꯤ ꯃꯆꯥꯅꯤ ꯁꯤꯗ ꯃꯇꯝ ꯈꯔ ꯂꯩꯅꯤ ꯂꯥꯛꯏꯕ ꯑꯣꯍꯣ ꯂꯥꯛꯑꯣ ꯃꯅꯤꯡꯗ ꯆꯠꯂꯁꯤ ꯏꯕꯨꯡꯉꯣ ꯄꯥꯔꯤꯅ ꯋꯥ ꯀꯟꯅ ꯌꯥꯜꯂꯤꯉꯩꯗꯨꯗ ꯕꯤꯂꯥ ꯂꯦꯝꯕꯤꯒꯤ ꯅꯥꯛꯇ ꯄ꯭ꯔꯕꯞ ꯆꯦꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯍꯩ ꯁꯥꯇꯣꯝꯕꯤ ꯅꯪ ꯊꯛꯅꯕ ꯏꯁꯤꯡꯈꯔꯅꯦ ꯃꯅꯤꯡꯗ ꯄꯨꯊꯣꯔꯛꯑꯣ ꯑꯁ ꯀꯩꯒꯤꯅꯣ ꯏꯃꯥ ꯇꯜꯂꯦ ꯑꯃꯗꯨꯗ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯍꯩ ꯄꯨꯊꯣꯔꯛꯑꯣ ꯑꯁꯤꯒꯤ ꯐꯤꯕꯝꯁꯤꯗ ꯃꯤꯅ ꯍꯩꯅꯈꯤꯔꯣꯏꯅꯦ ꯂꯥꯎ ꯊꯨꯅ ꯂꯥꯎꯀꯣ ꯂꯦꯝꯕꯤ ꯃꯃꯥꯏ ꯃꯃꯤꯠ ꯁꯨꯛꯇꯣꯛꯇꯨꯅ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃ ꯄꯨꯔꯒ ꯊꯣꯔꯛꯏ ꯑꯗꯨꯕꯨ ꯄꯥꯔꯤꯒꯤ ꯁꯛꯇꯝ ꯍꯦꯛ ꯎꯈꯤꯕꯗꯒꯤ ꯂꯦꯝꯕꯤ ꯃꯌꯥ ꯀꯥꯅ ꯌꯦꯡꯂꯒ ꯂꯩꯈ꯭ꯔꯦ ꯕꯤꯂꯥ ꯃꯆꯥꯗ ꯆꯤꯔꯣꯜ ꯇꯧꯗꯨꯅ ꯎꯔꯤꯗꯅ ꯁꯦ ꯅꯪ ꯄꯪꯒꯅꯨꯀꯣ ꯏꯃꯥ ꯑꯩ ꯉꯥꯎꯔꯦ ꯏꯃꯥꯅ ꯍꯥꯏꯕꯕꯨ ꯇꯖꯣꯞ ꯑꯣꯏꯒꯗ꯭ꯔꯣ ꯋꯥ ꯌꯥꯟꯕꯗ ꯂꯣꯏꯔꯒ ꯄꯥꯔꯤꯁꯨ ꯊꯣꯔꯛꯏ ꯂꯦꯝꯕꯤ ꯐꯠ ꯆꯪꯁꯤꯟꯗꯨꯅ ꯏꯁꯤꯡꯗꯨ ꯄꯤ ꯏꯕꯨꯡ ꯏꯁꯤꯡ ꯊꯛꯁꯤ ꯄꯥꯔꯤ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯊꯛꯇ꯭ꯔꯁꯨ ꯌꯥꯔꯦꯗ ꯊꯛꯁꯤꯜꯂꯣ ꯑꯄꯤꯛꯄꯤꯁꯨ ꯊꯣꯔꯛꯂꯒ
ꯂꯦꯝꯕꯤ ꯅꯪꯉꯣꯟꯅꯕ ꯃꯤ ꯑꯃ ꯂꯥꯛꯍꯧꯕꯅꯤ ꯑꯁ ꯀꯅꯥ ꯑꯣꯏꯔꯖꯥꯠꯅꯣ ꯇꯥꯟꯖꯥꯁꯤꯗ ꯍꯣꯏ ꯂꯥꯛꯑꯒꯦ ꯑꯩ ꯂꯦꯝꯕꯤ ꯄꯥꯔꯤꯗ ꯏꯁꯤꯡꯗꯨ ꯄꯤꯁꯤꯜꯂꯝꯂꯒ ꯆꯠꯈ꯭ꯔꯦ ꯄꯥꯔꯤꯁꯨ ꯃꯈꯣꯡꯗ ꯍꯥꯏꯐꯦꯠꯇ ꯆꯥꯝꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯃꯤꯂꯥꯅ ꯇꯧꯔꯒ ꯆꯥꯝꯊꯣꯛꯍꯜꯂꯤ ꯍꯩ ꯄꯤꯛꯄꯤ ꯈꯣꯡꯈꯨꯠ ꯇꯩꯊꯣꯛꯅꯅ ꯐꯗꯤꯗꯣ ꯑꯝꯇ ꯄꯨꯊꯣꯔꯛꯎ ꯂꯥꯛꯇ꯭ꯔꯤꯕ꯭ꯔꯥ ꯁꯤꯕꯣ ꯀꯔꯤ ꯇꯧꯔꯒ ꯂꯩꯅꯣ ꯈꯪꯗꯦ 이몽ꯁꯤ 수루수루 내친다나 아픽비수 파디도 빠이라가 토레 빌라수 쌍크레 아픽비 파디도 빠리다비 빠리수 팔랍 누피스데 잉레 아두부 ꯃꯤꯠꯅ ꯈꯔ ꯁꯤꯡꯕ ꯑꯣꯏꯕꯅꯤꯅ ꯃꯈꯥꯗ ꯌꯦꯡꯂꯛꯄꯗ ꯑꯄꯤꯛꯄꯤꯅ ꯇꯣꯡꯂꯤ ꯐꯤꯅꯥꯠꯇꯨ ꯎꯕꯗ ꯀꯩꯒꯤꯅꯣꯗꯤ ꯈꯪꯗ ꯈꯪꯅꯣꯛ ꯅꯣꯛꯅꯤꯡꯕ ꯑꯃ ꯐꯥꯎꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯃꯥꯏ ꯍꯥꯏꯐꯦꯠ ꯂꯩꯊꯣꯛꯇꯨꯅ ꯈꯪꯖꯤꯜꯂꯤ ꯑꯄꯤꯛꯄꯤꯁꯨ ꯍꯟꯗ ꯑꯣꯟꯁꯤꯜꯂꯝꯗ ꯃꯥꯏ ꯂꯩꯗꯨꯅ ꯆꯠꯈꯤꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯄꯥꯔꯤꯅ ꯈꯥꯝꯃꯤ ꯅꯪ ꯑꯝꯇ ꯉꯥꯏꯈꯣ ꯑꯄꯤꯛꯄꯤ ꯇꯥꯁꯤꯟꯅꯗ ꯆꯠꯂꯤ ꯄꯥꯔꯤ ꯈꯣꯟꯗꯨ ꯈꯖꯤꯛ ꯋꯥꯡꯈꯠꯇꯨꯅ ꯑꯩꯅ ꯉꯥꯏꯈꯣ ꯑꯩꯁꯤ ꯀꯅꯥꯗꯅꯣ ꯑꯉꯥꯡ ꯅꯪꯅ ꯁꯨꯝ ꯁꯥꯔꯤ ꯀꯜꯂꯤꯁꯤ ꯀꯩꯅꯣ ꯅꯪ ꯐꯤꯅꯥꯠꯇꯣ ꯑꯩ ꯍꯣꯔꯦꯟ ꯑꯃ ꯂꯩꯕꯤꯔꯒꯦ ꯌꯥꯔꯦ ꯑꯩ ꯄꯥꯝꯗꯦ ꯑꯩꯅ ꯂꯪꯊꯣꯛꯈꯤꯕꯅꯤꯅ ꯑꯩꯅ ꯁꯤꯡꯕ ꯇꯥꯕꯅꯤ ꯃꯔꯩ ꯃꯔꯥ ꯌꯥꯝ ꯇꯧꯔꯛꯀꯅꯨ ꯑꯩ ꯍꯩꯅꯗꯦ ꯅꯁꯝ ꯅꯅꯥꯒꯗꯣ ꯈꯔ ꯄꯨꯟꯁꯤꯅ ꯇꯧꯀꯣ ꯀꯤꯖꯩꯀꯣ ꯌꯥꯔꯦ ꯆꯠꯂꯨ ꯑꯄꯤꯛꯄꯤ ꯃꯃꯤꯠꯇꯨ ꯄꯩꯅ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯂꯒ ꯒ꯭ꯔꯣꯡ ꯆꯪꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ ꯍꯥꯟꯅꯒꯨꯝ ꯑꯄꯤꯛꯄꯤ ꯑꯕꯣꯛ ꯁꯥꯈꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯑꯗꯨꯒ ꯑꯃꯨꯛ ꯅꯣꯛ ꯑꯃꯨꯛ ꯀꯞ ꯇꯧꯗꯨꯅ ꯄꯥꯔꯤꯅ ꯃꯥꯒꯤ ꯐꯤꯅꯥꯠ ꯂꯪꯊꯣꯛꯈꯤꯕꯒꯤ ꯋꯥꯔꯤꯗꯨ ꯇꯝꯃꯤ ꯅꯪꯅ ꯍꯥꯏꯔꯤꯕ ꯄꯥꯈꯪꯗꯨꯕꯨ ꯑꯕꯣꯛꯇꯤ ꯑꯃꯨꯛꯇ ꯃꯁꯛ ꯎꯗ꯭ꯔꯤꯅꯦ ꯑꯁ ꯅꯍꯥꯟꯁꯤꯗ ꯇꯥꯆꯧ ꯊꯋꯥꯟꯒ ꯂꯥꯛꯑꯝꯕ ꯄꯥꯈꯪꯗꯨꯅꯤ ꯍꯩꯃꯥ ꯑꯣ ꯑꯗꯣ ꯅꯪꯕꯨ ꯍꯟꯗꯛ ꯂꯥꯏ ꯍꯔꯥꯎꯕꯗ ꯖꯒꯣꯏ ꯁꯥꯔꯣꯏꯗ꯭ꯔꯣ ꯁꯥꯅꯤꯡꯗꯦꯗ ꯐꯩꯁꯨ ꯍꯩꯇꯦ ꯑꯌꯤꯡꯕꯤꯅꯗꯤ ꯃꯥ ꯇꯝꯕꯤꯒꯦ ꯁꯥꯁꯤ ꯍꯥꯏ ꯑꯩ ꯇꯜꯂꯦ ꯁꯅꯥ ꯂꯤꯛꯐꯥꯡꯁꯨ ꯑꯝꯇ ꯂꯩꯇꯦ ꯁꯅꯥꯒꯤꯕꯨ ꯑꯕꯣꯛꯅ ꯄꯤꯔꯒ ꯂꯣꯏꯔꯦ ꯅꯪꯅꯕꯨ ꯁꯥꯒꯦ ꯍꯥꯏꯔꯗꯤ ꯇꯜꯂꯤꯗ ꯑꯩ ꯁꯥꯅꯤꯡꯗꯦꯕ ꯁꯛꯊꯤꯕꯤꯅ ꯖꯒꯣꯏ ꯁꯥꯔꯒ ꯍꯧꯗꯣꯡꯅ ꯌꯦꯡꯗꯧ ꯉꯥꯏ ꯍꯩꯃꯥ ꯃꯁꯤꯗꯤꯅꯦ ꯂꯦꯝꯕꯤꯗꯨ ꯃꯥꯒ ꯖꯒꯣꯏ ꯇꯝꯃꯤꯟꯅꯕ ꯃꯔꯨꯞ ꯃꯄꯥꯡ ꯈꯔꯒ ꯆꯪꯂꯛꯏ ꯃꯁꯤ ꯂꯩꯕꯗꯨ ꯃꯥ ꯎꯔꯤꯕꯅꯤ ꯑꯗꯨꯕꯨ ꯎꯁꯤꯟꯅꯗ ꯂꯩ ꯂꯦꯝꯕꯤꯌꯥ ꯅꯪꯒꯤ ꯃꯔꯨꯞꯁꯤꯡꯂ ꯃꯈꯣꯏꯗꯤ ꯍꯣꯏ ꯁ꯭ꯋꯥꯏꯗꯩꯒ ꯅꯠꯇꯦ ꯃꯤ ꯑꯔꯥꯞꯄ ꯈꯨꯜꯁꯤꯡꯗꯒꯤꯅꯤ ꯀꯩꯅꯣ ꯆꯥꯅꯕ ꯈꯤꯇ ꯄꯤꯕꯤꯔꯣ ꯏꯁ ꯑꯣꯟꯊꯣꯛꯅ ꯕꯦꯕꯥꯔ ꯌꯥꯎꯈꯤꯗ꯭ꯔꯦꯗ ꯃꯁꯤꯒꯤ ꯅꯨꯄꯤ ꯃꯆꯥꯁꯦ ꯃꯁꯤꯁꯤꯒ ꯀꯌꯥꯝꯇ ꯈꯦꯠꯅꯔꯤꯕꯅꯣ ꯑꯄꯤꯛꯄꯤ ꯍꯣꯏ ꯃꯩ ꯀꯔꯤꯝꯇ ꯍꯥꯏꯗ ꯂꯦꯝꯕꯤ ꯍꯣꯏꯒꯤ ꯆꯥꯅꯕ ꯄꯤ ꯑꯄꯤꯛꯄꯤꯒꯤ ꯐꯤꯕꯝ ꯁꯛꯐꯝꯗꯨ ꯎꯕꯗ ꯂꯥꯛꯂꯤꯕꯁꯤꯡꯗꯨ ꯁꯨꯛꯂꯒ ꯍꯩꯅꯗ ꯌꯦꯡꯂꯤ ꯂꯦꯝꯕꯤ ꯅꯣꯏꯁꯦ ꯑꯃ ꯂꯩ ꯍꯥꯏꯗꯥꯏꯅꯦ ꯃꯥꯁꯨ ꯄꯨꯕꯤꯔꯧ ꯌꯥꯗ꯭ꯔꯣ ꯁꯛ ꯈꯪꯅꯕ ꯑꯣꯏꯅ ꯂꯦꯝꯕꯤ ꯑꯄꯤꯛꯄꯤꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯀꯣꯟꯅ ꯈꯪꯅꯔꯣ ꯑꯩꯈꯣꯏ ꯁꯤꯗꯤ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯃꯁꯛ ꯐꯖꯕꯅꯤ ꯑꯗꯨꯒꯤ ꯃꯤꯃꯥꯡ ꯊꯣꯛꯄ ꯏꯀꯥꯏꯖꯩ ꯑꯁ ꯀꯌꯥꯝ ꯐꯖꯒꯦ ꯍꯥꯏꯁꯤꯕꯣ ꯐꯖꯩꯗ ꯍꯥꯏꯔꯒ ꯂꯦꯝꯕꯤꯗꯨ ꯎꯁꯤꯠꯇꯅ ꯑꯄꯤꯛꯄꯤꯗ ꯌꯦꯡꯂꯒ ꯅꯣꯛꯏ ꯑꯄꯤꯛꯄꯤ ꯅꯨꯡꯉꯥꯏꯇꯕꯒꯤ ꯁꯛꯐꯝꯁꯨ ꯎꯠꯇꯦ ꯉꯥꯡꯅꯔꯤꯕꯁꯤꯡꯗꯨ ꯁꯥꯈꯤꯁꯨ ꯂꯣꯏꯅ ꯇꯥꯏ ꯑꯄꯤꯛꯄꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯃꯥꯕꯨ ꯍꯟꯊꯅ ꯌꯦꯡꯕꯤꯕ ꯉꯥꯡꯕꯤꯕꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯁꯥꯈꯤꯁꯤꯡ ꯅꯨꯡꯉꯥꯏꯖꯗꯕꯅꯤ ꯑꯗꯨꯕꯨ ꯃꯥꯅꯗꯤ ꯀꯔꯤ ꯍꯥꯏꯕ ꯉꯝꯂꯨꯅꯤ ꯃꯤꯇꯣꯞꯅꯤ ꯃꯥꯗꯤ ꯑꯗꯨꯅ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯖꯩ ꯇꯥꯟꯖꯥꯗꯨꯗ ꯄꯣꯠꯐꯝꯒꯤ ꯊꯣꯡꯖꯤꯜꯗꯨꯗ ꯏꯋꯥꯡ ꯍꯦꯛ ꯋꯥꯡꯅ ꯄꯥꯔꯤꯗꯨ ꯂꯦꯞꯂꯔꯦ ꯑꯄꯤꯛꯄꯤꯅ ꯆꯠꯈꯤꯕꯗꯨ ꯃꯥꯁꯨ ꯎꯍꯧꯕꯅꯤ ꯑꯗꯨꯅ ꯏꯟꯅꯔꯛꯄꯅꯤ ꯂꯦꯝꯕꯤ ꯑꯃꯗꯤ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯗꯨ ꯄꯥꯔꯤꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯂꯦꯝꯕꯤ ꯁꯤꯕꯨ ꯅꯣꯏ ꯁ꯭ꯋꯥꯏ ꯄꯥꯈꯪꯂꯣ ꯅꯠꯇꯤꯌꯦ ꯃꯤꯠꯌꯦꯡ ꯀꯔꯪꯅ ꯆꯜꯂꯛꯀꯅꯨꯀꯣ ꯃꯤ ꯑꯁꯤꯗꯤ ꯑꯩꯒꯤꯅꯤ ꯏꯁ ꯅꯪꯒꯤ ꯅꯨꯄꯥ ꯑꯇꯩꯗꯨꯗꯤ ꯌꯥꯔꯦ ꯇꯨꯃꯤꯟ ꯂꯩꯌꯨ ꯁꯥꯈꯤ ꯄꯥꯔꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯕꯨꯡꯉꯣ ꯀꯔꯤ ꯂꯧꯒꯗꯕꯅꯣ ꯄꯥꯔꯤ ꯑꯄꯤꯛꯄꯤꯗ ꯌꯦꯡꯂꯒ ꯄꯣꯠ ꯑꯝꯇ ꯄꯤꯔꯝꯒꯦ ꯇꯧꯕꯅꯤ ꯍꯥ ꯀꯔꯤꯒꯤ ꯀꯅꯥꯗ ꯄꯤꯗꯣꯏꯕ ꯑꯁꯤꯗ ꯍꯥꯏꯔꯒ ꯑꯄꯤꯛꯄꯤꯗ ꯈꯨꯠ ꯊꯤꯜꯂꯤ ꯑꯄꯤꯛꯄꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯄꯥꯔꯤꯗ ꯌꯦꯡꯉꯤ ꯃꯄꯥꯟꯗ ꯊꯣꯔꯛꯑꯣ ꯄꯤꯛꯄꯤ ꯆꯠꯂꯣꯗꯅ ꯑꯩ ꯃꯄꯥꯟꯗ ꯉꯥꯏꯔꯝꯃꯒꯦ ꯍꯥꯏꯔꯝꯂꯒ ꯄꯥꯔꯤ ꯊꯣꯛꯈ꯭ꯔꯦ ꯑꯄꯤꯛꯄꯤ ꯃꯌꯥꯝꯃꯥꯡ ꯑꯗꯨꯗ ꯋꯥ ꯉꯥꯡꯅꯕꯗꯨ ꯇꯜꯂꯗꯨꯅ ꯊꯨꯅ ꯃꯄꯥꯜꯗ ꯊꯣꯔꯛꯏ ꯂꯦꯝꯕꯤ ꯇꯧꯅꯔꯤꯕ ꯃꯇꯧꯗꯨ ꯏꯁꯤꯡ ꯁꯤꯡꯅꯅ ꯁꯨꯛꯂꯒ ꯌꯦꯡꯂꯒ ꯂꯩꯍꯧꯏ ꯑꯁꯨꯛ ꯐꯖꯈ꯭ꯔꯕ ꯑꯩꯉꯣꯟꯗꯗꯤ ꯃꯤꯠꯆꯤꯅ ꯐꯥꯎ ꯌꯦꯡꯉꯝꯗꯦ ꯑꯗꯨꯒ ꯁꯛ ꯊꯤꯈ꯭ꯔꯕ ꯅꯨꯄꯤꯁꯤꯗꯅ ꯆꯥꯗꯀꯣ ꯌꯦꯡ ꯑꯩ ꯁꯤꯡꯅꯗꯕ ꯉꯝꯗꯦ ꯑꯄꯤꯛꯄꯤ ꯄꯥꯔꯤꯒꯤ ꯅꯥꯛꯇ ꯄꯔꯞ ꯆꯪꯁꯤꯜꯂꯒ ꯀꯩꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯁ ꯌꯥꯝ ꯌꯦꯜꯂꯤꯁꯦ ꯀꯩꯅꯣ ꯍꯥꯏꯕꯅꯤꯗ ꯁꯤ ꯅꯪꯒꯤ ꯐꯤꯅꯥꯠ ꯁꯤ ꯄꯤꯔꯝꯒꯦ ꯇꯧꯕꯅꯤ ꯄꯦꯄꯥ ꯌꯥꯝ ꯉꯥꯡꯀꯅꯨ ꯑꯩ ꯂꯧꯔꯣꯏ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯄꯨꯈ꯭ꯔꯣ ꯌꯥꯔꯦ ꯄꯥꯔꯤ ꯑꯄꯤꯛꯄꯤꯒꯤ ꯈꯨꯠꯇꯨ ꯂꯥꯝꯂꯒ ꯐꯤꯅꯥꯠꯇꯨ ꯅꯝꯗꯅ ꯄꯥꯏꯍꯜꯂꯤ ꯁꯤ ꯍꯦꯛ ꯇꯧꯉꯝꯗ꯭ꯔꯕ ꯅꯪꯅ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤ ꯍꯥꯏꯔꯦꯅ ꯑꯩꯅ ꯂꯩꯀꯥꯏꯗ ꯀꯣꯏꯂꯥꯎ ꯂꯥꯎꯒꯗꯕꯅꯤ ꯍꯥꯏꯔꯝꯂꯒ ꯐꯤꯡꯅ ꯆꯠꯈ꯭ꯔꯦ ꯑꯄꯤꯛꯄꯤ ꯃꯊꯃꯣꯏ ꯄ꯭ꯔꯣꯛ ꯆꯥꯛꯅ ꯃꯈꯣꯡ ꯃꯈꯨꯠꯇꯨ ꯐꯤꯖꯤꯟ ꯀꯥꯎꯗꯨꯅ ꯂꯩꯍꯧꯏ ꯅꯨꯃꯤꯗꯥꯡꯅꯤ ꯂꯦꯝꯕꯤꯗꯨ ꯋꯥꯔꯤ ꯄꯨꯝꯕ ꯃꯃꯥꯗ ꯇꯝꯃꯤ ꯏꯃꯥ ꯏꯆꯦꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯌꯦꯡꯁꯤꯟꯗꯧꯔꯤ ꯃꯥꯅ ꯅꯨꯄꯥꯗꯨ ꯇꯧꯔꯤ ꯃꯑꯣꯡꯗꯣ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯀꯣ ꯅꯪꯁꯨ ꯋꯥꯈꯜꯗꯨ ꯍꯦꯟꯃꯟꯈ꯭ꯔꯦ ꯊꯤꯈ꯭ꯔꯕ ꯅꯆꯦꯁꯤꯗ ꯀꯅꯥꯒꯤ ꯃꯁꯛ ꯐꯖꯈ꯭ꯔꯕ ꯅꯨꯄꯥꯗꯨꯅ ꯄꯥꯝꯗꯧꯔꯤꯒꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯉꯣꯟꯗꯗꯤ ꯁꯨꯡꯌꯦꯡ ꯌꯦꯡꯉꯛꯇꯦ
ꯏꯆꯦꯗꯗꯤ ꯌꯦꯡꯉꯤ ꯃꯥꯏ ꯈꯨꯌꯦꯡꯗꯣ ꯏꯃꯥ ꯇꯧꯒꯦꯁꯦ ꯏꯆꯥꯒꯤꯕꯨ ꯅꯤꯡꯕ ꯊꯨꯡꯗ ꯌꯥꯔꯤꯕꯣ ꯑꯄꯤꯛꯄꯤ ꯄꯥꯔꯤꯅ ꯄꯤꯔꯕ ꯐꯤꯅꯥꯠꯇꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯔꯤ ꯑꯁꯨꯛ ꯐꯖꯈ꯭ꯔꯕꯁꯦ ꯏꯃꯥ ꯍꯣꯏꯒꯤ ꯃꯃꯥꯡꯗ ꯇꯣꯡꯉꯨꯔꯗꯤ ꯑꯩꯅ ꯀꯥꯏꯗꯒꯤ ꯍꯨꯔꯥꯜꯂꯤꯅꯣ ꯈꯟꯈ꯭ꯔꯅꯤ ꯇꯣꯡꯗ꯭ꯔꯒꯅ ꯑꯃꯗꯨꯅ ꯃꯀꯣꯛ ꯂꯩꯈꯠꯄꯅꯤꯅ ꯑꯃꯨꯛ ꯀꯣꯏꯂꯥꯎ ꯂꯥꯎꯈꯤꯗꯅ ꯍꯦꯔꯥ ꯃꯋꯥ ꯂꯧꯗꯦꯅ ꯃꯥꯕꯨ ꯀꯔꯤ ꯑꯣꯏꯔꯦꯗꯅ ꯑꯁꯨꯝꯅ ꯈꯜꯂꯤꯉꯩ ꯄꯇꯤ ꯍꯣꯏꯗ ꯂꯥꯎ ꯈꯣꯡꯅꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ ꯑꯄꯤꯛꯄꯤ ꯃꯅꯤꯡꯗ ꯆꯦꯟꯊꯣꯛꯇꯨꯅ ꯌꯦꯡꯉꯤ ꯏꯃꯨꯡꯗ ꯑꯣꯏꯔ ꯃꯥꯜꯂꯦ ꯈꯠꯅꯔꯤꯁꯤꯁꯨ ꯑꯁꯤꯒꯤ ꯅꯨꯄꯥ ꯄꯥꯔꯤ ꯍꯥꯏꯕ꯭ꯔꯥ ꯑꯁꯦ ꯃꯥ ꯍꯦꯛ ꯂꯥꯛꯄꯗꯒꯤꯅꯤ ꯂꯥꯎ ꯈꯣꯡꯅꯔꯤꯁꯤ ꯀꯌꯥꯝ ꯐꯔꯣꯏꯗꯧꯔꯤ ꯆꯥꯛ ꯆꯥꯕ ꯇꯣꯛꯂ ꯃꯇꯨꯡ ꯃꯍꯩ ꯄꯣꯊꯥꯅꯈ꯭ꯔꯤ ꯑꯄꯤꯛꯄꯤꯁꯨ ꯏꯆꯦꯁꯤꯅ ꯇꯨꯝꯂꯝꯕꯗꯒꯤ ꯃꯤꯀꯞ ꯊꯣꯔꯛꯏ ꯑꯇꯤꯌꯥꯗꯨꯁꯨ ꯈꯥꯛꯄ ꯂꯥꯎꯕ ꯇꯧꯗꯨꯅ ꯅꯣꯡ ꯈꯣꯡꯂꯒ ꯂꯩꯔꯝꯃꯤ ꯅꯨꯡꯁꯤꯠꯁꯨ ꯈꯔꯗꯤ ꯌꯥꯎꯕ ꯃꯥꯜꯂꯤ ꯑꯄꯤꯛꯄꯤ ꯃꯈꯣꯡ ꯍꯥꯝꯅꯤꯡꯂꯛꯇꯨꯅ ꯍꯧꯒꯠꯂꯒ ꯊꯥꯡꯃꯩ ꯑꯃ ꯄꯥꯏꯗꯨꯅ ꯃꯅꯤꯡꯗ ꯊꯣꯔꯛꯏ ꯑꯁ ꯁꯤ ꯇꯧꯔꯀꯥꯟꯁꯤꯗ ꯏꯁꯤꯡ ꯁꯨꯝꯇ ꯌꯥꯎꯗ꯭ꯔꯅꯤ ꯁꯤꯗꯤ ꯑꯩꯕꯨ ꯊꯦꯡꯉꯀꯥꯟꯁꯤꯗ ꯄꯨꯈ꯭ꯔꯤꯗ ꯑꯃꯨꯛ ꯁꯣꯛꯈꯤꯗꯣꯏꯔꯣ ꯍꯣꯏꯗ ꯃꯣꯏꯒꯤ ꯂꯥꯏꯃꯨ ꯀꯥꯏꯗꯣ ꯑꯩꯉꯣꯟꯗ ꯀꯩꯁꯨ ꯀꯤꯖꯔꯝꯒꯗꯕ ꯅꯠꯇꯦ ꯁꯣꯜꯂꯒ ꯀꯣꯟꯊꯣꯡꯂꯣꯝꯗ ꯆꯦꯟꯆꯠ ꯇꯧꯗꯨꯅ ꯂꯥꯛꯏ ꯏꯁꯤꯡꯗ ꯁꯣꯛꯂꯨꯔꯒ ꯇꯍꯥ ꯆꯦꯜꯂꯛꯄꯗ ꯅꯨꯡꯁꯤꯠ ꯑꯃ ꯍꯨꯝꯁꯤꯜꯂꯛꯇꯅ ꯊꯥꯡꯃꯩꯗꯨ ꯃꯨꯠꯈ꯭ꯔꯦ ꯃꯝꯒ ꯃꯝꯕꯅꯤ ꯑꯄꯤꯛꯄꯤ ꯀꯤꯗꯅ ꯀꯣꯟꯊꯣꯡꯗ ꯆꯦꯟꯁꯤꯜꯂꯛꯄꯗ ꯀꯅꯥꯗꯨꯅ ꯊꯦꯡꯖꯤꯜꯂꯨꯔꯤ ꯑꯣꯏꯃꯥ ꯂꯥꯏꯃꯨ ꯑꯣꯛꯅꯔꯦ ꯂꯥꯏꯃꯨꯔ ꯀꯅꯥꯅꯣ ꯑꯩꯒ ꯑꯣꯛꯅꯔꯤꯁꯦ ꯑꯩ ꯈꯣꯡ ꯑꯝꯇ ꯍꯥꯞꯄꯨꯈꯤꯒꯦ ꯂꯣꯏꯔꯒ ꯑꯣꯛꯅꯔꯁꯦ ꯆꯤꯠ ꯇꯧꯔꯦꯕ ꯅꯪꯗꯤ ꯊꯦꯡꯉꯀꯥꯟꯁꯤ ꯀꯥꯏ ꯆꯠꯂꯨꯏꯕ ꯈꯣꯟꯖꯦꯜ ꯏꯐꯥꯏ ꯐꯥꯏꯅ ꯉꯥꯡꯂꯛꯄꯅꯤ ꯃꯥꯅꯤ ꯄꯥꯔꯤꯅꯤ ꯑꯄꯤꯛꯄꯤ ꯇꯤꯡꯉꯛ ꯌꯦꯡꯂꯛꯂꯒ ꯑꯦ ꯅꯪ ꯑꯣꯏꯔꯦ ꯅꯪꯗꯤ ꯃꯤꯒꯤ ꯀꯣꯟꯊꯣꯡ ꯃꯌꯥꯁꯤꯗ ꯀꯩꯗꯧꯔꯤꯕ ꯑꯩꯁꯦ ꯅꯊꯛꯀꯤ ꯍꯜꯂꯤ ꯅꯪꯉꯣꯟꯗꯒꯤ ꯌꯥꯝ ꯊꯤꯅ ꯍꯟꯈ꯭ꯔꯕꯖꯥꯠꯅꯤ ꯋꯥ ꯉꯥꯡꯕꯗ ꯕꯦꯕꯥꯔ ꯈꯔꯁꯨ ꯇꯞꯄꯨ ꯂꯥꯏꯃꯣꯏꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯑꯃ ꯑꯣꯛꯅꯔꯦ ꯑꯩꯗꯤ ꯀꯔꯤ ꯍꯥꯏꯕꯅꯣ ꯀꯩꯁꯨ ꯍꯥꯏꯗꯦ ꯑꯩ ꯆꯪꯉꯒꯦ ꯈꯣꯡ ꯍꯥꯝꯅꯤꯡꯕꯒ ꯂꯣꯏ ꯍꯪꯒꯠꯈ꯭ꯔꯦ ꯅꯪ ꯂꯩꯍꯧꯈꯤꯗ꯭ꯔꯣ ꯑꯩ ꯈꯨꯠ ꯆꯪꯈꯤꯕ ꯌꯥꯔꯣꯏ ꯀꯗꯥꯏ ꯑꯩꯅ ꯉꯁꯥꯏ ꯄꯤꯈꯤ ꯐꯤꯅꯥꯠꯇꯨꯗꯤ ꯑꯣ ꯅꯪ ꯇꯣꯡꯗ꯭ꯔꯦ ꯂꯥꯎꯔꯒꯦꯀꯣ ꯑꯗꯨꯗꯤ ꯑꯁ ꯀꯩꯅꯣ ꯅꯀꯣꯛ ꯆꯥꯛꯄ꯭ꯔꯣ ꯃꯤ ꯏꯃꯥ ꯍꯣꯏ ꯃꯥꯡꯗ ꯇꯣꯡꯕ ꯇꯜꯂꯦ ꯇꯧꯕꯅꯤ ꯇꯣꯡꯒꯦ ꯌꯥꯔꯦ ꯂꯧꯕꯤꯔꯅꯨ ꯉꯥꯏꯍꯥꯛꯇꯤ ꯑꯃꯨꯛ ꯆꯞ ꯂꯦꯞꯅꯩ ꯑꯄꯤꯛꯄꯤꯅ ꯉꯁꯥꯏ ꯂꯥꯎꯅꯈ꯭ꯔꯤꯗꯨꯅ ꯀꯩꯒꯤꯅꯣ ꯅꯪ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯀꯣꯏꯂꯥꯎ ꯍꯦꯛ ꯂꯥꯎꯅꯩ ꯃꯤ ꯈꯠꯅꯕ ꯌꯥꯝ ꯄꯥꯝ ꯃꯥꯜꯂꯦꯀꯣ ꯅꯪ ꯄꯥꯔꯤ ꯅꯣꯛꯅꯤꯡꯗꯅ ꯈꯖꯤꯛ ꯅꯣꯛꯏ ꯑꯗꯨꯒ ꯂꯩꯕꯥꯛ ꯃꯈꯥꯗꯨꯗ ꯃꯈꯣꯡ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯒ ꯐꯝꯊꯈ꯭ꯔꯦ ꯐꯝꯃꯨꯅꯤ ꯋꯥꯔꯤ ꯑꯃ ꯂꯤꯕꯤꯒꯦ ꯑꯁ ꯇꯨꯝꯅꯤꯡꯉꯀꯥꯟꯁꯤꯗ ꯋꯥꯔꯤ ꯂꯤꯈꯤꯗꯣꯏꯕ ꯑꯃꯨꯛ ꯇꯥꯈꯤꯗꯣꯏꯕ ꯑꯩꯁꯦ ꯉꯝꯃꯔꯣꯏꯀꯣ ꯆꯠꯂꯣ ꯇꯨꯝꯃꯨꯔꯣꯕ ꯅꯌꯨꯝ ꯆꯠꯂꯣ ꯍꯥꯏꯔꯒ ꯅꯪꯁꯨ ꯇꯥꯅꯤꯡꯗ꯭ꯔꯕ꯭ꯔꯥ ꯑꯩꯒꯤ ꯋꯥꯔꯤꯁꯦ ꯑꯩꯗꯤ ꯑꯉꯥꯎꯕꯅꯤ ꯑꯉꯥꯎꯕꯒꯤ ꯋꯥꯔꯤꯕꯨ ꯀꯅꯥ ꯇꯥꯅꯤꯡꯒꯅꯤ ꯇꯥꯕꯤꯅꯕ ꯂꯩꯇ꯭ꯔ ꯋꯥꯔꯤꯅꯤ ꯑꯄꯤꯛꯄꯤ ꯑꯃꯨꯛ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯗꯨꯅ ꯐꯝꯊꯔꯛꯂꯤ ꯇꯥꯕꯤꯔꯒꯦꯁꯦ ꯑꯩ ꯅꯪꯒꯤ ꯋꯥꯔꯤꯗꯣ ꯂꯤꯔꯣꯁꯤ ꯃꯨꯟꯅ ꯊꯥꯎ ꯑꯄꯤꯛꯄꯤ ꯄꯥꯔꯤꯗ ꯃꯃꯤꯠꯇꯨꯅ ꯌꯦꯡꯉꯤ ꯁꯦꯜ ꯄꯥꯏꯔꯦ ꯅꯨꯡꯉꯥꯏꯔꯦ ꯑꯋꯥꯠꯄ ꯂꯩꯇ꯭ꯔꯦ ꯑꯗꯨꯕꯨꯅꯦ ꯁꯦꯜ ꯐꯅ ꯄꯥꯏꯔꯁꯨ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤꯗꯨꯗꯤ ꯅꯣꯡꯃꯒꯤ ꯃꯃꯤ ꯁꯥꯝꯕ ꯍꯦꯜꯂꯛꯄ ꯊꯥꯏꯅ ꯏꯃꯥꯁꯤ ꯌꯥꯝ ꯐꯔꯝꯃꯤ ꯏꯆꯝ ꯆꯝꯖꯕꯤ ꯑꯃ ꯑꯣꯏꯔꯝꯕꯅꯤ ꯃꯇꯥꯡ ꯃꯇꯝ ꯆꯥꯗꯅ ꯄꯥꯕꯁꯨ ꯊꯧꯗꯣꯛ ꯑꯃꯗꯒꯤ ꯂꯩꯈꯤꯗ꯭ꯔꯦ ꯏꯃꯥꯅꯦ ꯑꯩꯅꯦ ꯑꯗꯨꯒ ꯏꯆꯜ ꯅꯨꯄꯤ ꯑꯃꯒ ꯂꯩꯔꯤ ꯏꯆꯜ ꯅꯨꯄꯤꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ ꯑꯗꯨꯒꯅꯦ ꯏꯃꯥꯗꯣ ꯍꯧꯖꯤꯛꯇꯤ ꯐꯤꯖꯦꯠ ꯍꯣꯡꯂꯦ ꯃꯀꯦ ꯁꯦꯝꯂꯦ ꯀꯣꯏꯆꯠ ꯆꯠꯂꯤ ꯀꯥꯏꯗꯅꯣꯏꯗꯤ ꯈꯪꯗꯦ ꯌꯨꯝꯗꯁꯨ ꯂꯩꯇꯦ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯑꯩꯒꯤ ꯏꯃꯥꯗꯣ ꯀꯔꯤ ꯍꯥꯏꯅꯩ ꯈꯪꯕ꯭ꯔꯥ ꯑꯩꯒꯤ ꯏꯃꯥꯗꯣ ꯄꯣꯛꯇꯕꯤꯅꯤ ꯂꯝꯕꯤ ꯂꯝꯖꯥꯎ ꯊꯣꯛꯎꯕ ꯈꯨꯗꯤꯡꯗ ꯃꯌꯥꯝꯅ ꯍꯪꯅꯔꯛꯄ ꯂꯤꯅꯔꯛꯄ ꯏꯃꯥꯒꯤ ꯋꯥꯔꯤ ꯃꯌꯥꯝꯗ ꯑꯩꯁꯦ ꯊꯣꯡꯒꯥꯜ ꯋꯥꯡꯃ ꯂꯥꯟꯕ ꯉꯝꯈꯤꯗꯦ ꯍꯦꯟꯃꯜꯂꯛꯇꯅ ꯑꯩꯁꯦ ꯂꯥꯛꯏ ꯉꯁꯥꯏ ꯂꯥꯛꯑꯝꯃꯤꯗꯣ ꯏꯃꯥꯅꯤ ꯑꯩꯕꯨ ꯀꯧꯕ ꯂꯥꯛꯄꯅꯤ ꯈꯠꯁꯨ ꯈꯠꯅꯈ꯭ꯔꯦ ꯃꯆꯥ ꯑꯃꯗ ꯃꯃꯥ ꯑꯃꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯂꯛꯇ꯭ꯔꯕꯗ ꯀꯌꯥꯝ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯉꯝꯅꯤ ꯅꯪꯗꯤ ꯏꯃꯥ ꯄꯥꯕꯁꯨ ꯁꯨꯅ ꯂꯩꯔꯤ ꯌꯥꯝ ꯂꯨꯅ ꯇꯧꯕꯤꯔꯝꯒꯅꯤ ꯅꯠꯇ꯭ꯔꯣ ꯁꯤꯅꯤ ꯑꯩꯒꯤ ꯋꯥꯔꯤ ꯍꯥꯏꯕꯨ ꯑꯄꯤꯛꯄꯤ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯄꯥꯔꯤꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯄꯦꯟꯗꯕꯒꯤ ꯃꯃꯤꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯉꯝꯃꯤ ꯊꯃꯣꯏꯗꯨꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯐꯥꯎꯈ꯭ꯔꯦ ꯄꯥꯔꯤ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯏ ꯃꯇꯝ ꯈꯔ ꯅꯪꯒ ꯊꯦꯡꯅꯕꯁꯤꯗ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯑꯃꯨꯛ ꯀꯥꯎꯊꯣꯛꯄꯗꯧ ꯇꯧꯍꯜꯂꯤ ꯅꯪꯒ ꯈꯠꯅꯕꯗꯨꯅꯁꯨ ꯑꯩꯕꯨ ꯋꯥꯈꯜ ꯅꯊꯩꯍꯜꯂꯤ ꯑꯗꯨꯅ ꯏꯕꯥꯅꯤ ꯑꯗꯨꯝ ꯈꯟꯅꯁꯤ ꯌꯥꯏꯗꯅ ꯁꯛꯊꯤꯕꯤ ꯑꯄꯤꯛꯄꯤ ꯋꯥꯔꯤꯗꯨ ꯅꯨꯡꯉꯥꯏꯇꯅ ꯇꯥꯔꯝꯕꯗꯒꯤ ꯁꯛꯊꯤꯕꯤꯅ ꯅꯞꯂꯛꯄꯗꯨꯗ ꯈꯪꯁꯥꯎ ꯁꯥꯎꯅꯤꯡꯗ꯭ꯔꯗꯨꯅ ꯁꯛꯊꯤꯅ ꯂꯩꯔꯕꯁꯤꯕꯨ ꯁꯛꯊꯤꯕꯤ ꯋꯥꯔꯤꯁꯨ ꯇꯥꯕꯤꯔꯒ ꯑꯩꯕꯨ ꯑꯃꯨꯛ ꯀꯔꯦꯝꯅꯕꯤꯕ ꯅꯁꯛꯇꯣ ꯌꯦꯡꯅꯤꯡꯉꯤ ꯆꯠꯂꯣ ꯅꯪꯅ ꯊꯤꯔꯁꯨ ꯑꯩꯗꯤ ꯐꯖꯕꯅꯤꯍꯦ ꯑꯩꯕꯨ ꯌꯦꯡꯅꯤꯡꯗꯦ ꯀꯥꯏꯅ ꯌꯥꯔꯦ ꯆꯪꯉꯦ ꯂꯩꯍꯧꯔꯣ ꯂꯩꯃꯨ ꯃꯥꯟꯕ ꯍꯥꯏꯔꯝꯂꯒ ꯑꯄꯤꯛꯄꯤ ꯆꯪꯈ꯭ꯔꯦ ꯄꯥꯔꯤꯁꯨ ꯊꯃꯣꯏꯗ ꯈꯔꯗꯤ ꯌꯥꯡꯅ ꯂꯩꯍꯧꯔꯤ ꯑꯄꯤꯛꯄꯤ ꯐꯃꯨꯡꯗ ꯍꯤꯞꯅ ꯃꯊꯟꯇ ꯁꯣꯜꯂꯤ ꯃꯥꯁꯨ ꯋꯥꯔꯤꯕ ꯑꯣꯏꯔꯦ
ꯃꯤꯑꯣꯏꯕꯒꯤ ꯃꯒꯨꯜ ꯃꯄꯥꯜ ꯊꯣꯡꯒꯤ ꯁꯛꯇꯝ ꯂꯦꯞꯄ ꯌꯥꯗꯦ꯫ ꯑꯩꯅ ꯀꯌꯥꯗ ꯃꯥꯕꯨ ꯐꯠꯇꯅ ꯂꯧꯕꯤꯔꯨꯔꯦ꯫ ꯃꯣꯏꯒꯤ ꯃꯃꯥꯗꯣ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯅ ꯃꯃꯥ ꯃꯆꯥ ꯅꯨꯡꯉꯥꯏ ꯂꯩꯖꯔꯗꯤ ꯐꯅꯤꯗ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯗꯨ ꯍꯥꯟꯅꯒꯨꯝ ꯄꯪꯈꯠꯇ ꯈꯠꯅꯕꯗꯤ ꯑꯣꯏꯗ꯭ꯔꯤ꯫ ꯋꯥꯔꯤ ꯈꯔꯗꯤ ꯈꯪꯅꯔꯕꯅꯤꯅ ꯑꯄꯤꯛꯄꯤꯁꯨ ꯑꯌꯤꯡꯕꯤꯒ ꯄꯨꯟꯅ ꯐꯤ ꯁꯥꯃꯤꯟꯅꯗꯨꯅ ꯁꯦꯜ ꯇꯥꯅꯕ ꯍꯣꯠꯅꯈ꯭ꯔꯦ꯫ ꯑꯌꯤꯡꯕꯤꯅ ꯈꯔ ꯀꯦꯕ ꯈꯣꯠꯄ ꯇꯥꯛꯄꯤꯕꯗꯒꯤ ꯑꯄꯤꯛꯄꯤꯁꯨ ꯍꯥꯟꯅꯗꯒꯤꯗꯤ ꯀꯨꯆꯨꯗꯨ ꯈꯔ ꯄꯥꯟꯊꯣꯛꯇꯅ ꯃꯁꯥ ꯈꯔ ꯅꯥꯟꯖꯔꯦ꯫ ꯏꯃꯣꯠꯁꯨ ꯃꯣꯠꯇ꯭ꯔꯤ꯫ ꯃꯁꯝ ꯑꯐꯥꯕꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯆꯤꯡꯍꯤ ꯂꯨꯖꯗꯨꯅ ꯖꯣꯇꯣꯟ ꯇꯧꯕꯗꯒꯤ ꯖ꯭ꯋꯥꯏ ꯖ꯭ꯋꯥꯏ ꯇꯥꯔꯦ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤꯁꯨ ꯇꯞꯅ ꯇꯞꯅ ꯅꯨꯄꯥ ꯑꯃꯒ ꯅꯛꯁꯤꯟꯅꯕꯁꯨ ꯍꯦꯜꯂꯛꯂꯦ꯫ ꯏꯀꯣꯏ ꯀꯣꯏꯅꯗ꯭ꯔꯤ ꯗꯣꯡ ꯗꯣꯡ ꯉꯥꯡꯅꯩ꯫ ꯑꯄꯤꯛꯄꯤꯒꯤ ꯏꯆꯝ ꯆꯝꯕ ꯏꯉꯥꯎ ꯉꯥꯎꯕ ꯅꯣꯛꯀꯟꯕ ꯃꯇꯧ ꯀꯌꯥꯗꯨꯗꯁꯨ ꯄꯥꯔꯤꯒꯤ ꯊꯃꯣꯏꯗ ꯂꯣꯟꯅ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯇꯝ ꯃꯃꯤ ꯇꯥꯕ ꯍꯧꯔꯕꯅꯤ꯫ ꯉꯁꯤ ꯀꯨꯝꯒꯤ ꯑꯍꯥꯟꯕ ꯂꯥꯏ ꯍꯔꯥꯎꯕ ꯅꯨꯃꯤꯠꯅꯤ꯫ ꯊꯋꯥꯟꯒ ꯄꯥꯔꯤꯒꯗꯨ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯃꯇꯥꯎ, ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯨ ꯑꯩꯗꯤ ꯊꯥꯖꯈꯤꯗ꯭ꯔꯦ ꯂꯥꯏꯕ꯫ ꯑꯉꯥꯡꯗꯨꯗ ꯅꯪꯅ ꯍꯥꯏꯅꯤ ꯍꯥꯏꯗꯨꯕꯨ ꯑꯗꯨꯗ ꯑꯗꯨꯝ ꯂꯦꯞꯄꯒꯦ ꯍꯥꯏꯔꯣ? ꯂꯦꯞꯄꯦ꯫ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯁꯛꯀꯤ ꯋꯥ ꯊꯣꯏꯅ ꯈꯟꯗꯦ꯫ ꯊꯃꯣꯏ ꯁꯦꯡꯕꯗꯨ ꯄꯥꯝꯃꯤ ꯃꯇꯥꯎ꯫ ꯃꯥꯒ ꯊꯦꯡꯅꯔꯨꯕꯗꯒꯤ ꯑꯩꯕꯨ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯕ ꯁꯪꯁꯥꯔ ꯑꯃꯗ ꯂꯩꯕ ꯐꯪꯖꯔꯤꯅꯤ꯫ ꯑꯁ, ꯆꯍꯤꯗꯨ ꯈꯔꯗꯤ ꯈꯜꯂꯨꯃꯤ ꯅꯪꯕꯨ꯫ ꯆꯍꯤꯅ ꯀꯩꯗꯧꯔꯒꯦ? ꯅꯨꯡꯁꯤꯔꯗꯤ ꯅꯨꯡꯁꯤꯔꯦ꯫ ꯍꯣꯔꯦꯟ ꯑꯩꯅ ꯂꯩꯕ ꯃꯃꯥꯡꯗ ꯃꯥꯕꯨ ꯅꯨꯡꯁꯤ ꯍꯥꯏꯒꯅꯤ꯫ ꯑꯩꯒꯤ ꯂꯦꯡꯗ꯭ꯔꯕ ꯋꯥꯁꯛꯅꯤ꯫ ꯄꯥꯔꯤꯅ ꯑꯄꯤꯛꯄꯤꯕꯨ ꯈꯟꯖꯩ ꯍꯥꯏꯕꯗꯨ ꯑꯌꯤꯡꯕꯤꯗꯤ ꯃꯕꯨꯡꯅ ꯇꯝꯕꯗꯒꯤ ꯈꯪꯂꯕꯅꯤ꯫ ꯑꯄꯤꯛꯄꯤꯗꯤ ꯐꯅ ꯀꯟꯅ ꯖꯒꯣꯏ ꯁꯥꯕ ꯌꯥꯎꯖꯔꯣꯏ ꯍꯥꯏꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯌꯤꯡꯕꯤꯅ ꯒꯤꯔꯤ ꯒꯤꯔꯤ ꯇꯛꯄꯗꯒꯤ ꯅꯝꯗꯅ ꯄꯨꯊꯣꯔꯛꯂꯦ꯫ ꯉꯁꯤꯗꯤ ꯑꯄꯤꯛꯄꯤ ꯌꯥꯝ ꯂꯦꯝꯅ ꯐꯖꯩ, ꯏꯪ ꯏꯪ ꯂꯥꯎꯏ꯫ ꯀꯦꯊꯣꯛꯇꯨꯅ ꯀꯦꯕꯒꯤ ꯃꯉꯥꯜ ꯅꯥꯏꯅ ꯐꯖꯩ꯫ ꯔꯥꯁꯤꯅ ꯌꯣꯝꯂꯕꯤ ꯃꯥꯏꯊꯣꯡꯗꯨ ꯄꯨꯗꯨꯅ ꯂꯦꯞꯂꯤ꯫ ꯑꯁ, ꯑꯌꯤꯡꯕꯤ, ꯑꯩ ꯇꯜꯂꯤꯕꯨ ꯅꯪꯁꯤ ꯌꯥꯝꯅ꯫ ꯖꯒꯣꯏ ꯁꯥꯕꯁꯨ ꯍꯩꯇꯕ ꯑꯩꯅ ꯀꯃꯥꯏ ꯁꯥꯗꯣꯏꯅꯣꯕ? ꯑꯌꯤꯡꯕꯤ ꯃꯌꯥ ꯍꯤꯒꯠꯂꯒ, ꯄꯤꯄꯤ, ꯅꯪ ꯉꯁꯤꯗꯤ ꯈꯨꯐꯖ ꯑꯃ ꯇꯧꯋꯦ ꯍꯥꯏꯕ꯫ ꯁꯤꯒꯤ ꯐꯖ ꯃꯥꯏꯊꯣꯡꯁꯦ ꯅꯍꯥꯟꯈꯩ ꯂꯣꯠꯂꯒ ꯊꯝꯅꯕ ꯍꯣꯠꯅꯔꯤꯅꯦꯕ꯫ ꯀꯨꯆꯨ ꯈꯔ ꯃꯨꯕꯒꯤ ꯋꯥꯅꯤ, ꯔꯥꯁꯤ ꯂꯩꯕꯅꯦ ꯑꯩꯁꯦ, ꯂꯩꯇ꯭ꯔꯅꯦ? ꯂꯩ, ꯂꯥꯛꯑꯣꯁꯤ, ꯃꯤ ꯂꯣꯏ ꯆꯪꯅꯈ꯭ꯔꯦꯕ꯫ ꯑꯌꯤꯡꯕꯤꯅ ꯁꯤꯡꯂꯒ ꯂꯩꯕꯨꯡ ꯃꯌꯥꯏꯗ ꯄꯨꯁꯤꯜꯂꯒ ꯑꯅꯤꯗꯨ ꯂꯦꯞꯄꯤ꯫ ꯑꯌꯤꯡꯕꯤꯗꯤ ꯍꯩꯕꯅꯤꯅ ꯖꯒꯣꯏ ꯈꯨꯊꯦꯛ ꯇꯥꯅ ꯁꯥꯔꯤ꯫ ꯑꯄꯤꯛꯄꯤꯁꯨ ꯍꯩꯕꯣꯏ ꯍꯩꯇꯕꯣꯏ ꯑꯌꯤꯡꯕꯤꯒꯤ ꯃꯇꯧ ꯇꯝꯗꯨꯅ ꯁꯥꯔꯤ꯫ ꯑꯌꯤꯡꯕꯤ, ꯇꯥ ꯇꯤꯟꯕꯨꯡ ꯂꯩꯔꯦ꯫ ꯑꯁ, ꯍꯧꯔꯛꯑꯕꯅ? ꯅꯪꯉꯣꯟꯗ ꯌꯦꯡꯉꯦ ꯍꯥꯏꯕ꯫ ꯄꯤꯄꯤ, ꯖꯒꯣꯏ ꯇꯨꯃꯤꯟ ꯁꯥꯎ꯫ ꯑꯁ, ꯑꯩ ꯐꯅꯦꯛ ꯅꯥꯟꯊꯗꯧꯔꯦ, ꯑꯝꯇ ꯁꯦꯠꯂꯨꯁꯤ꯫ ꯑꯣ, ꯄꯦꯜꯂꯕꯅꯤ, ꯅꯪ ꯐꯠ ꯊꯣꯛꯎꯔꯣ, ꯐꯠ ꯁꯦꯠꯂꯒ ꯂꯥꯛꯑꯣ꯫ ꯍꯣꯏ꯫ ꯑꯄꯤꯛꯄꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯐꯅꯦꯛꯇꯣ ꯐꯖꯅ ꯁꯦꯠꯂꯒ ꯃꯃꯥꯏ ꯅꯣꯠꯈꯠꯂꯛꯄꯗ ꯄꯥꯔꯤꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯇꯔꯨ ꯇꯔꯨ ꯌꯦꯡꯂꯛꯏ꯫ ꯄꯤꯄꯤ, ꯍꯥꯎ? ꯖꯒꯣꯏ ꯁꯥꯕ ꯌꯥꯝ ꯍꯩ꯫ ꯑꯄꯤꯛꯄꯤ ꯉꯁꯤꯗꯤ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯄꯥꯔꯤꯒꯤ ꯃꯃꯥꯡꯗ ꯈꯖꯤꯛ ꯏꯀꯥꯏꯖꯕ ꯑꯃ ꯐꯥꯎꯔꯛꯏ꯫ ꯑꯗꯨꯅ ꯃꯃꯥꯏ ꯅꯣꯠꯊꯔꯒ ꯂꯩ꯫ ꯋꯥ ꯑꯃ ꯍꯥꯏꯒꯦ, ꯑꯁꯣꯏ ꯐꯥꯎꯗ ꯊꯣꯛꯑꯁꯤ꯫ ꯀꯩ ꯋꯥꯅꯣ? ꯂꯥꯛꯇ ꯂꯥꯛꯎꯁꯤ꯫ ꯑꯅꯤꯗꯨ ꯈꯔ ꯆꯠꯊꯣꯔꯛꯏ꯫ ꯀꯩ ꯋꯥꯅꯣ? ꯅꯪ ꯉꯁꯤꯗꯤ ꯌꯥꯝ ꯐꯖꯩ꯫ ꯑꯗꯨꯔꯣ ꯍꯥꯏꯁꯦ? ꯅꯠꯇꯦ, ꯋꯥꯠꯂꯤ ꯍꯥꯏꯗꯧꯕ꯫ ꯀꯗꯥꯏ? ꯅꯃꯥꯏꯗꯣ ꯑꯝꯇ ꯁꯣꯝꯗꯧꯁꯤꯜꯂꯣ꯫ ꯀꯩꯒꯤꯅꯣ? ꯀꯩꯅꯣꯝ ꯌꯦꯡꯒꯦ꯫ ꯑꯄꯤꯛꯄꯤ ꯃꯃꯥꯏꯗꯨ ꯂꯩꯁꯤꯜꯂꯛꯏ꯫ ꯄꯥꯔꯤꯁꯨ ꯀꯔꯥꯏꯗꯒꯤꯅꯣ ꯁꯅꯥꯔꯩ ꯂꯩꯔꯥꯡ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯑꯄꯤꯛꯄꯤꯒꯤ ꯌꯦꯠꯀꯤ ꯅꯥꯞꯄꯗꯨꯗ ꯅꯥꯁꯣꯝ ꯑꯣꯏꯅ ꯊꯦꯠꯄꯤꯔꯛꯂꯤ꯫ ꯑꯄꯤꯛꯄꯤ ꯏꯉꯛ ꯉꯛꯅ ꯄꯥꯔꯤꯗ ꯌꯦꯡꯂꯛꯏ꯫ ꯁꯤ ꯑꯣꯏꯔꯗꯤ ꯌꯥꯔꯦ꯫ ꯌꯦꯠꯇꯒ ꯁꯤꯜꯂꯤ꯫ ꯑꯣꯏꯗ ꯁꯤꯟꯗꯧꯅꯦ꯫ ꯑꯩꯗꯤ ꯃꯄꯨ ꯄꯥꯟꯗ꯭ꯔꯤꯌꯦ꯫ ꯉꯥꯎꯏꯅ, ꯑꯣꯏꯗ ꯁꯤꯟꯒꯦ ꯑꯩ꯫ ꯌꯥꯔꯣꯏ꯫ ꯀꯩꯅꯣ? ꯌꯦꯠꯇ ꯁꯤꯜꯂꯤꯁꯤꯅ ꯀꯩ ꯍꯥꯏꯅꯤꯡꯉꯤꯅꯣꯕ? ꯑꯗꯨꯔꯣ, ꯃꯄꯣꯛꯁꯤꯃꯒꯤ ꯅꯪꯁꯦ ꯏꯅꯥꯛꯇ ꯊꯝꯖꯔꯒꯦ꯫ ꯅꯪꯕꯨ ꯅꯨꯡꯁꯤꯖꯔꯦ ꯇꯥꯏꯕ, ꯈꯪꯉꯕ? ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ ꯑꯄꯤꯛꯄꯤ, ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ꯫ ꯑꯄꯤꯛꯄꯤ ꯃꯀꯥ ꯂꯥꯝꯂꯕ ꯃꯥꯏꯊꯣꯡꯗꯨ ꯐꯠ ꯍꯟꯖꯤꯟꯈꯤ꯫ ꯅꯣꯛꯂꯝꯕ ꯃꯤꯅꯣꯛ ꯃꯥꯡꯈ꯭ꯔꯦ꯫ ꯁꯨꯝ ꯂꯦꯞꯂꯝꯕꯗꯒꯤ ꯃꯥ ꯃꯃꯥꯏ ꯂꯩꯈꯤꯗꯨꯅ ꯇꯨꯡ ꯍꯟꯅ ꯀꯟꯅ ꯆꯦꯟꯈ꯭ꯔꯦ꯫ ꯄꯥꯔꯤ ꯋꯥꯈꯜ ꯐꯨꯝꯕꯪꯅꯅ ꯂꯦꯞꯂꯒ ꯂꯩꯍꯧꯏ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯄꯤꯛꯄꯤꯗꯨ ꯄꯥꯔꯤꯒꯤ ꯃꯥꯡꯗ ꯑꯃꯨꯛ ꯍꯟꯅ ꯂꯦꯞꯄꯛꯈꯤꯗ꯭ꯔꯦ꯫ ꯃꯥꯅ ꯀꯧꯔꯁꯨ ꯈꯨꯝꯂꯛꯈꯤꯗ꯭ꯔꯦ꯫ ꯅꯨꯄꯤꯁꯤꯒꯤ ꯈꯪꯍꯣꯡ ꯍꯣꯡꯈꯤꯕ ꯃꯑꯣꯡꯁꯤꯗ ꯅꯨꯄꯥꯗꯨꯗꯤ ꯊꯃꯣꯏ ꯂꯥꯏꯃꯟ ꯑꯣꯏꯔꯦ꯫ ꯇꯨꯝꯕ ꯆꯥꯎ ꯃꯊꯣꯡ ꯈꯪꯗ꯭ꯔꯤ ꯅꯨꯃꯤꯠ 4-5ꯅꯤꯗꯤ ꯁꯨꯖꯜꯂꯛꯂꯤ꯫ ꯊꯋꯥꯟꯒꯤ ꯅꯥꯛꯇ ꯂꯥꯛꯂꯒ ꯄꯦꯟꯗꯕ ꯄꯨꯝꯕ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯥꯒꯤ ꯃꯑꯣꯡꯁꯦ ꯑꯩ ꯀꯩꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ ꯃꯇꯥꯎ꯫ ꯑꯩꯉꯣꯟꯗꯒꯤ ꯃꯥ ꯂꯣꯠꯅꯕ ꯍꯣꯠꯅꯩ꯫ ꯑꯩꯅ ꯅꯨꯡꯁꯤ ꯍꯥꯏꯔꯒ ꯃꯥꯅ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯤ ꯀꯩꯒꯤꯅꯣ? ꯌꯥꯅꯤꯡꯗꯕꯩ ꯑꯣꯏꯔꯖꯥꯠꯂꯣ? ꯌꯥꯅꯤꯡꯗ꯭ꯔꯗꯤ ꯌꯥꯅꯤꯡꯗꯦ ꯍꯥꯏꯗꯅ ꯃꯆꯤꯟ ꯍꯥꯏꯗꯧ ꯅꯠꯇ꯭ꯔꯣ? ꯑꯗꯨꯗꯤ ꯍꯥꯏꯗꯦ꯫ ꯑꯩ ꯃꯥꯒ ꯎꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯄꯥꯝꯃꯤ꯫ ꯅꯣꯏ ꯑꯌꯤꯡꯕꯤꯗ ꯑꯝꯇ ꯍꯥꯏꯌꯨꯕ꯫ ꯑꯩꯈꯣꯏ ꯁꯤꯗꯁꯨ ꯂꯥꯛꯇ꯭ꯔꯦꯗ ꯑꯩꯁꯨ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ꯫ ꯑꯩ ꯋꯥꯈꯜꯁꯤ ꯌꯥꯝꯅ ꯋꯥꯏꯗ꯫ ꯁꯣꯝꯗꯅ ꯄꯤꯁꯛꯇꯨ ꯑꯔꯨꯝ ꯂꯥꯏꯍꯧ ꯍꯧꯗꯅ ꯂꯩꯕꯗꯒꯤ ꯍꯧꯒꯠ ꯀꯥꯡꯈꯠ ꯉꯝꯗ꯭ꯔꯦ꯫
ꯃꯥꯒꯤ ꯅꯨꯄꯤꯅꯁꯨ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯕꯤꯗ ꯂꯨꯅ ꯇꯧꯖꯕꯤ ꯃꯆꯥꯅꯨꯄꯤꯗꯨꯅꯁꯨ ꯍꯟꯅ ꯌꯦꯡꯕꯤꯗ꯭ꯔꯤ꯫ ꯃꯄꯥ ꯍꯥꯏꯗꯣ ꯀꯧꯕꯅꯤꯅ ꯑꯄꯤꯛꯄꯤꯅ ꯆꯪꯁꯤꯟꯗꯨꯅ ꯃꯄꯥꯒꯤ ꯁꯦꯕꯥ ꯇꯧꯏ꯫ ꯄꯤꯁꯛꯇꯨ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗ ꯒ꯭ꯌꯥꯟ ꯇꯥꯔꯕꯅꯤ ꯀꯅꯥꯅ ꯀꯔꯤ ꯇꯧꯕ ꯇꯧꯗꯕ ꯍꯥꯏꯕꯗꯣ꯫ ꯍꯧꯖꯤꯛꯇꯗ ꯃꯥꯅ ꯃꯆꯥꯅꯨꯄꯤꯁꯤꯗ ꯇꯧꯕꯤꯈꯤꯕꯁꯤꯡ ꯑꯗꯨ ꯈꯜꯂꯨꯔꯒ ꯅꯤꯡꯉꯝꯂꯛꯇ꯭ꯔꯤ꯫ ꯑꯄꯤꯛꯄꯤꯗꯨ ꯃꯄꯥꯒꯤ ꯆꯥꯅꯕꯅꯤ ꯍꯥꯏꯗꯅ ꯀꯩꯊꯦꯜꯗꯒꯤ ꯑꯆꯥꯊꯛ ꯈꯔ ꯂꯩꯔꯨꯔꯒ ꯂꯝꯕꯤꯗ ꯍꯜꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯂꯦꯝꯕꯤꯗꯨ ꯅꯨꯄꯥ ꯑꯃꯒ ꯀꯟꯅ ꯎꯪꯈꯠꯅꯗꯨ ꯂꯩꯔꯝꯕꯗꯨ ꯊꯦꯡꯅꯔꯤ꯫ ꯅꯨꯄꯥꯗꯨꯅ ꯂꯦꯝꯕꯤꯒꯤ ꯃꯁꯝꯗꯨ ꯄꯥꯏꯔꯒ ꯍꯦꯛꯇ ꯅꯝꯊꯨꯕꯅꯤ꯫ ꯑꯄꯤꯛꯄꯤ ꯇꯥꯍꯥ ꯇꯥꯍꯥ ꯆꯦꯟꯁꯤꯜꯂꯒ ꯅꯨꯄꯥꯗꯨꯕꯨ ꯂꯥꯛꯇꯨꯅ ꯏꯟꯊꯣꯛꯏ ꯑꯗꯨꯒ ꯃꯅꯥꯎꯕꯨ ꯍꯧꯒꯠꯄꯤ꯫ "ꯀꯩꯅꯣ ꯂꯦꯝꯕꯤ, ꯅꯪꯅ ꯇꯧꯔꯤꯁꯦ?" "ꯍꯣꯏ, ꯀꯅꯥꯅꯣ ꯅꯪꯅ? ꯅꯪꯒꯤ ꯅꯊꯧ ꯅꯠꯇꯦ ꯁꯤꯗ꯫ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯑꯩꯅ ꯉꯁꯤ ꯍꯥꯠꯇꯣꯛꯑꯝꯃꯗꯧꯅꯤ." ꯂꯦꯝꯕꯤ ꯀꯞꯂꯤ ꯑꯄꯤꯛꯄꯤ ꯁꯥꯎꯅ꯫ "ꯀꯔꯤ? ꯅꯃꯥꯏꯗꯨꯗ ꯈꯨꯄꯥꯛꯁꯤꯅ ꯊꯥꯖꯤꯟꯒꯦ꯫ ꯃꯆꯤ ꯑꯃ ꯏꯆꯥꯎ ꯆꯥꯎ ꯂꯩꯔꯤꯉꯩꯗ ꯏꯅꯥꯎꯒꯤ ꯃꯇꯨ ꯅꯝꯕ ꯁꯣꯛꯀꯗꯕ ꯀꯅꯥ? ꯅꯁꯛꯇꯨꯒ ꯊꯦꯡꯒꯨꯅ ꯁꯤꯔꯝꯗꯥꯏꯒꯤ ꯍꯦꯛ ꯃꯥꯜꯂꯦꯗꯅ꯫ ꯂꯩꯀꯥꯏ ꯃꯌꯥꯝ ꯇꯥꯒ ꯅꯪ ꯅꯈꯣꯡ ꯅꯈꯨꯠ ꯊꯨꯗꯦꯛꯍꯜꯂꯨꯔꯣ? ꯎꯁꯤꯠ ꯊꯑꯣꯏꯗꯕ, ꯆꯠꯂꯣ ꯊꯨꯅ." ꯅꯨꯄꯥꯗꯣ ꯁꯥꯎꯅ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯑꯄꯤꯛꯄꯤ ꯂꯦꯝꯕꯤꯒꯤ ꯈꯨꯠ ꯆꯤꯡꯂꯒ ꯌꯨꯝ ꯇꯞꯅ ꯂꯥꯛꯏ꯫ ꯃꯥꯡꯒꯣꯜꯗ ꯂꯩꯔꯝꯕ ꯕꯤꯂꯥꯁꯨ ꯂꯦꯝꯕꯤꯅ ꯀꯞꯂꯒ ꯑꯄꯤꯛꯄꯤꯅ ꯁꯥꯎꯅ ꯆꯤꯡꯂꯛꯄꯗꯨ ꯎꯕꯗ ꯆꯦꯟꯁꯤꯜꯂꯛꯏ꯫ "ꯍꯩ, ꯁꯥꯇꯣꯝꯕꯤꯌꯥ, ꯀꯩꯗꯧꯔꯦ? ꯏꯃꯥꯗ ꯍꯥꯏꯌꯨꯁꯦ." "ꯏꯃꯥ..." ꯑꯄꯤꯛꯄꯤꯅ, "ꯑꯩꯅꯗꯤ ꯅꯍꯥꯟ ꯍꯥꯏꯖꯕꯅꯤ ꯑꯩꯒꯤ ꯋꯥ ꯂꯧꯗꯕ꯫ ꯑꯩꯒ ꯊꯦꯡꯅꯔꯝꯃꯅꯨ ꯀꯩꯅꯣꯕ ꯉꯁꯤ ꯅꯪꯅ ꯑꯣꯏꯗꯣꯏꯁꯦ." ꯕꯤꯂꯥꯗꯨ ꯃꯊꯣꯡꯗꯤ ꯈꯪꯗ ꯑꯄꯤꯛꯄꯤꯗ ꯆꯣꯡꯁꯤꯟꯗꯨꯅ, "ꯍꯩ, ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯍꯥ? ꯑꯉꯥꯡꯁꯤꯅ ꯀꯞꯄꯤꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯤ? ꯅꯪꯅ ꯑꯉꯥꯡꯁꯦ ꯀꯩꯗꯧꯏ?" "ꯅꯆꯥꯅꯨꯄꯤꯁꯦ ꯅꯨꯄꯥ ꯑꯃꯅ ꯃꯥꯡꯍꯟꯒꯦ ꯇꯧꯔꯝꯃꯤ. ꯑꯗꯨꯗ ꯑꯩꯅ ꯀꯜꯂꯛꯄ. ꯏꯃꯥꯒꯤ ꯍꯧꯅꯕꯤ ꯆꯤꯟ ꯀꯟꯕꯤꯗꯣ ꯇꯧꯔꯛꯀꯅꯨ." "ꯀꯔꯤ?" ꯕꯤꯂꯥ ꯃꯆꯥꯒꯤ ꯃꯃꯥꯏꯗꯨꯗ ꯈꯨꯄꯥꯛꯇꯨꯅ ꯊꯥꯖꯤꯜꯂꯤ꯫ "ꯅꯪ ꯀꯔꯤ ꯑꯣꯏꯗꯅ ꯍꯥ? ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯆꯤꯟ ꯈꯨꯝꯕꯒꯁꯤ ꯌꯥꯝ ꯍꯩꯔꯤꯅꯦ ꯅꯪ꯫ ꯂꯩꯅꯥ ꯄꯛꯄꯤ ꯅꯪ ꯑꯃ ꯌꯨꯝꯁꯤ ꯂꯩꯔꯨꯗꯅ ꯏꯃꯨꯡꯁꯦ ꯇꯨꯝ ꯇꯥꯛꯂꯕꯅꯤ ꯈꯪꯉꯤꯗꯅ꯫ ꯅꯪꯒꯤ ꯍꯥꯛꯇꯛꯇ ꯑꯩꯈꯣꯏꯁꯦ ꯏꯀꯥꯏꯕꯤꯔꯨ ꯈꯨꯝꯃꯕꯅꯤ꯫ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ, ꯆꯠꯈ꯭ꯔꯣ ꯆꯠꯂꯣ꯫ ꯌꯨꯝꯗ ꯈꯥꯖꯤꯜꯂꯛꯀꯅꯨ ꯅꯪ, ꯁꯤꯒꯤ ꯁꯤꯈ꯭ꯔꯣ, ꯊꯥꯛꯄ ꯋꯥꯔꯦ." ꯑꯄꯤꯛꯄꯤ ꯌꯥꯝ ꯄꯦꯟꯗ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯉꯁꯤꯗꯤ ꯍꯥꯏꯔꯛꯏ꯫ "ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯌꯨꯝꯁꯤ ꯂꯩꯕꯗ ꯏꯄꯥꯒꯤ ꯃꯐꯝꯗ ꯀꯔꯤ ꯄꯦꯟꯗꯅꯤꯡꯉꯥꯏ ꯇꯧꯈ꯭ꯔꯦ? ꯁꯤꯃ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯏꯆꯤꯜꯁꯤꯅ ꯍꯥꯏꯈꯤꯗꯕꯅꯤ꯫ ꯑꯩꯅ ꯌꯨꯝꯁꯤꯕꯨ ꯏꯀꯥꯏꯕꯤꯔꯨ ꯈꯨꯝꯅꯕ ꯊꯕꯛꯁꯨ ꯇꯧꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯏꯃꯥꯅ ꯉꯁꯤ ꯅꯆꯥꯗ ꯊꯥꯔꯤꯕ ꯈꯣꯟ ꯑꯩ ꯌꯨꯝꯁꯤꯗ ꯍꯜꯂꯛꯇꯕ ꯉꯝꯕꯁꯨ ꯑꯣꯏꯖꯒꯦ꯫ ꯅꯆꯥ ꯑꯃ ꯂꯩꯈꯤ ꯍꯥꯏꯅꯁꯨ ꯅꯈꯣꯏ ꯈꯜꯂꯨꯔꯅꯨ." ꯍꯥꯏꯔꯝꯗꯨꯅ ꯑꯄꯤꯛꯄꯤ ꯌꯨꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯛꯈ꯭ꯔꯤ꯫ ꯄꯤꯁꯛꯁꯨ ꯃꯁꯥ ꯁꯣꯟꯅ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯏ꯫ "ꯀꯩꯅꯣ ꯅꯣꯏꯅ ꯂꯧꯅꯈ꯭ꯔꯤꯕꯗꯣ? ꯑꯩꯒꯤ ꯏꯆꯥ ꯄꯤꯛꯄꯤꯗꯤ ꯀꯗꯥꯏꯅꯣ? ꯃꯥꯒꯤ ꯃꯈꯣꯜ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛ ꯇꯥꯈ꯭ꯔꯤꯕꯗꯣ?" "ꯆꯠꯈ꯭ꯔꯦ, ꯍꯜꯂꯛꯇ꯭ꯔꯒ ꯐꯔꯗꯧꯅꯤ." ꯁꯣꯝꯗ ꯑꯄꯤꯛꯄꯤꯅ ꯊꯣꯔꯛꯄꯗ ꯄꯥꯔꯤꯒ ꯊꯦꯡꯅꯔꯤ꯫ ꯑꯗꯨꯕꯨ ꯑꯄꯤꯛꯄꯤ ꯍꯥꯟꯅ ꯌꯦꯡꯂꯝꯗ ꯁꯥꯈꯤꯒꯤ ꯃꯅꯥꯛꯇ ꯑꯣꯏꯅ ꯂꯥꯛꯏ꯫ ꯄꯥꯔꯤꯁꯨ ꯏꯟꯅꯔꯛꯏ꯫ "ꯄꯤꯛꯄꯤ, ꯅꯪ ꯑꯩꯅ ꯀꯧꯕꯁꯤ ꯈꯨꯝꯂꯔꯣꯏꯗ꯭ꯔꯣ? ꯅꯪ ꯇꯧꯏꯁꯤꯕꯨ ꯀꯩꯅꯣ?" ꯑꯄꯤꯛꯄꯤ ꯈꯨꯝꯗꯦ, ꯃꯅꯨꯡꯗ ꯆꯪꯈꯤꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯄꯥꯔꯤꯅ ꯑꯄꯤꯛꯄꯤꯒꯤ ꯈꯨꯠꯇꯨ ꯇꯥꯞ ꯐꯥꯔꯒ ꯈꯪꯂꯥꯎ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯑꯩꯅ ꯅꯪ ꯅꯨꯡꯁꯤ ꯍꯥꯏꯁꯤ ꯐꯥꯒꯤꯔꯣ? ꯍꯥ, ꯐꯥꯒꯤꯔꯕ? ꯅꯪꯅ ꯈꯜꯂꯤꯁꯤ ꯀꯩ? ꯑꯩ ꯁꯥꯎꯔꯣ ꯍꯥꯏꯕ꯭ꯔꯣ?" ꯑꯄꯤꯛꯄꯤ, ꯁꯥꯈꯤ, ꯑꯗꯨꯋꯥꯏꯗ ꯂꯩꯔꯝꯕꯁꯤꯡꯗꯨꯁꯨ ꯌꯥꯎꯅ ꯄꯥꯔꯤꯗ ꯂꯣꯏꯅ ꯌꯦꯡꯂꯛꯏ꯫ ꯁꯥꯈꯤꯅ ꯄꯥꯔꯤꯕꯨ ꯀꯧꯁꯤꯟꯗꯨꯅ ꯑꯄꯤꯛꯄꯤꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯤ꯫ ꯂꯤꯕꯒꯤ ꯃꯔꯝꯅ ꯅꯨꯄꯥ ꯃꯆꯥꯁꯤꯅ ꯃꯥꯒꯤ ꯃꯁꯨ ꯑꯁꯤꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯦ ꯍꯥꯏꯕꯗꯨ ꯈꯪꯕꯒꯤꯅꯤ꯫ ꯑꯄꯤꯛꯄꯤꯒꯤ ꯋꯥꯔꯤꯗꯨ ꯇꯥꯔꯒ ꯄꯥꯔꯤ ꯁꯥꯎꯅꯤꯡꯂꯝꯕꯗꯨ ꯈꯔꯗꯤ ꯍꯟꯈ꯭ꯔꯦ꯫ ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯑꯄꯤꯛꯄꯤꯒꯤ ꯃꯅꯥꯛꯇ ꯃꯥ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯄꯤꯛꯄꯤ ꯇꯞꯅ, "ꯑꯩꯒꯤ ꯑꯁꯦꯡꯕ ꯃꯁꯛ ꯄꯨꯝꯕ ꯈꯪꯂꯕ ꯅꯠꯇ꯭ꯔꯥ?" "ꯃꯗꯨ ꯑꯩꯉꯣꯟꯗ ꯊꯣꯏꯗꯣꯛꯇꯦ." ꯑꯄꯤꯛꯄꯤ ꯈꯪꯅꯣꯛ ꯅꯣꯛꯂꯒ, "ꯑꯩ ꯅꯨꯡꯁꯤꯔꯗꯤ ꯅꯪ ꯋꯥꯖꯅꯤ꯫ ꯍꯧꯖꯤꯛꯁꯨ ꯋꯥꯔꯤꯁꯦ ꯁꯤꯗ ꯈꯪꯉꯨ, ꯑꯗꯨꯅ ꯅꯨꯡꯁꯤꯒꯅꯨ." ꯄꯥꯔꯤ ꯌꯥꯝ ꯃꯨꯟꯅ ꯑꯄꯤꯛꯄꯤꯗ ꯌꯦꯡꯉꯤ꯫ ꯑꯄꯤꯛꯄꯤ ꯅꯣꯛꯂꯤꯕ ꯃꯤꯅꯣꯛꯇꯨ ꯃꯥꯡꯍꯟꯗ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯏ꯫ "ꯑꯩꯗꯤ ꯌꯥꯝ ꯐꯠꯇꯕꯅꯤ. ꯑꯩꯗꯤ ꯂꯩꯅꯥ ꯆꯦꯟꯕꯤꯅꯤ. ꯁꯛꯁꯨ ꯈꯨꯊꯤ ꯑꯃ ꯊꯤꯔꯦ. ꯂꯩꯅꯥꯁꯨ ꯆꯦꯜꯂꯤ. ꯁꯤꯗꯕꯨ ꯀꯅꯥ ꯅꯨꯡꯁꯤꯗꯣꯏꯅꯣ? ꯂꯥꯏꯁꯤꯁꯨꯅꯦ ꯑꯩꯉꯣꯟꯗ ꯇꯧꯕꯤꯔꯤ ꯃꯌꯥꯝꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯤ. ꯌꯥꯝ ꯅꯣꯛꯅꯤꯡꯗ꯭ꯔꯥ?" ꯅꯣꯛꯂꯤꯕ ꯃꯤꯅꯣꯛ ꯃꯤꯂꯨ ꯑꯅꯤꯗꯨꯅ ꯆꯦꯜꯂꯤꯕ ꯏꯔꯥ ꯆꯦꯟꯅ ꯅꯣꯛꯂꯤ ꯑꯄꯤꯛꯄꯤ꯫ ꯄꯥꯔꯤ ꯑꯄꯤꯛꯄꯤꯒꯤ ꯈꯨꯠꯇꯨ ꯆꯦꯟꯅ ꯄꯥꯏꯕꯤꯔꯒ, "ꯅꯪꯒꯤ ꯑꯩ ꯂꯩꯔꯤꯁꯤꯗꯤ. ꯑꯩꯅ ꯁꯨꯛ ꯆꯥꯎꯅ ꯂꯦꯞꯄꯤꯕꯁꯤꯗꯤ ꯅꯪꯒꯤ ꯀꯩ ꯋꯥꯠꯀꯅꯤ? ꯅꯪ ꯍꯧꯖꯤꯛ ꯄꯦꯟꯅ ꯀꯞꯅꯤꯡꯉꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ. ꯄꯦꯟꯅ ꯀꯞꯇꯨ. ꯑꯩꯒꯤ ꯃꯥꯡꯗ ꯄꯦꯟꯅ ꯀꯞꯄꯨ. ꯃꯥꯏꯊꯣꯡꯗ ꯑꯁꯦꯡꯕ ꯃꯤꯅꯣꯛ ꯇꯝꯂꯅꯨ. ꯀꯞꯄꯨ." ꯑꯄꯤꯛꯄꯤ ꯄꯥꯔꯤꯗ ꯌꯦꯡꯅ ꯍꯟꯗꯛꯇꯤ ꯃꯄꯤ ꯑꯣꯔꯣꯔꯣ ꯇꯥꯔꯛꯂꯤ ꯑꯗꯨꯒ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯀꯞꯄꯤ꯫ "ꯑꯩꯅ ꯃꯣꯏꯗ ꯀꯩꯁꯨ ꯂꯥꯟꯗꯦ. ꯑꯩꯅ ꯃꯣꯏꯗ ꯂꯥꯜꯂꯤꯁꯦ ꯀꯩꯅꯣ? ꯑꯩꯕꯨ ꯃꯣꯏꯒꯤ ꯃꯆꯥ ꯑꯣꯏꯅ ꯐꯪꯖꯔꯕꯁꯤꯗ ꯑꯩꯒꯤ ꯏꯔꯥꯜ ꯑꯣꯏꯔꯗ꯭ꯔꯣ?
Sumainam na kaptriye. Ay kaptriye. Nanay kapalisi kay gino. Nanay kapalisi kay gino. Pari nupisibu singsinduna mathada konsinbi themi apikpi konjil nikna. Nangdi siyal yamna pai haidai. Ay bu phanaba layengbigira. Ay parak anabuk sikbigib. Ay phikan asaki. Ay namas yam paningi. Ay su nuidawna nungayna layningi. Ay bumta layengbiyo. Ipapamu ko inadi. Ay sila yenglasu paroy hay. Aduna siba ngayo hay. Moigi masinduna dumain hayraga. Inagamay hingning papauduyno. Ay bini kangbani. Ay namay biling layi manat satuna. Ay mupana man layengbiyo hay bado. Ay nakusumuri sisu. Ay kilay na sinani hay. Ato siya yaudani yaroy hay. Ato yam basiyal dudi. Ayaw si kahit ikilawruni. Ay nakoy na nung sinsirak basiyal kanaso. Hadak paba na mong naragtanga loy na loy singri. Ay kay dawa ay no. Ay kay daw doy no ba. Ay kay daw doy no ba. Hayraga apikpi hihikappi. Pariso nga sidi. Tamoy siyang nasokri masumapi tari. Ay lay sidi. Ay lay ni haridana. Ay napahan gani. Ay lay sidi. Janang musil sang sino. Ay naloy aputo gani. Ay na nagilipigay na asima mahagto na nangabuhi magabloy. Tapari larise. Nang makalso na gano. Hinalim gani. Tabom anigi matungdani parigi nung si mayay nagkamanbana. Asibagi kaya tataruragadaba apikpi magi punsi. Hauzikti pari nagkankri. Pari pupokpi tarikso hauzikti hanagi punsi dahalagto na. Masang mong gapunda haraw-haraw layminari. Apikpi so hauzikti layna pong makokrabani na kusugato ngawrok-ngawroda na yam pazari. Tarik mamubu kausindo na. Bema yangoy ibawa haygi. Ahal anido hauzik yam na wari hay. Nanaw nupido sugyan tarik. Nang nanya Aikoy pari si Tiamlaga amukta sa lude. Nuhong maso sida dong loy sentri. Nung dinungay na maroy do ahal sinto. Hoy ma, mahalat laga ihayragi. Ay supaba do ngarang mangdo urami. Salo sa nataw taw zaruro. Tarik apik pinatoki bado yenglaga patanda solay. Ay isa siya pangdine. Asok pabi imaw mo pangsadana. Asigong punsisida ay su amuk halat panghamzari. Pakreda ay imaw siya. Pari halagpaga apipino warido hangdoi. Kayno ise, nang nasida ta ni hina leibasida di karisu hoy may harakraga husna satoiba, kay satoiba. Ay nasida isida tungo ni saga ni kang hotnazada na parakansida. Ay su kangeba, ado sum saunaraga kaydawdoino. Nugsina leibado pahamdraba. Pami, parisi, nang nahaybabu ay niyadabiyaw. Moy na hinsilang na ay dogi. Hehe. Asum na apikpi, parigaloy na magi makulda amuk halaklay. Abok saki su unarami aduga aying bigapun na mayum na sanglaklay. Limbido sumang na pisuraga layrambani sanglakliba singdo ubada mapisin tana yenglay. Chiya, imahoy di kay sakige. Laye ay kauturake, laoy chik madungga sangsi. Chiya yengbi, lao. Ahal anido su turai pungang hingagri, bila. Apikpiba kondo na kapkibadagi kuina hantaw yakitri. Bisak parida yengduna. Bunga, isagi daw bimalsi iba punsisibagi kauraroy. Naigi isabu tekta kaidan tambirambagidaba. Isabu handa thagatsari. Baba, pamoy imahoy na apikpida tawkribasingdo. Miyoy bagi lisat amanati. Miyoy bahibasidi minugsilaygadabani. Pamoy se. Hindi sa makalamani na kankrabani. Adubu, pare. Usi sumayna, paboy na wakal taraguse na sa nungayri. Imasu wakal tabiro. Nadagi, nebi, nangsu, nupi mo irabadi, nupi gilisa sa. Rasak pasay. Nang nabukli mo do, karib na kanaroy. Minu si tabataw raso, natay diyak tayo, ay tawki. Nebi ikaybay karibay kumi. Hoy tay. Aying mina. Pikpi, tapari sidi, nupayam to iko. Eso tapari ko manupam tap amzakreda. Is nangidi tatin mong layidudi. Hoy nihe, ikaw tuure. Asam na haraw-haraw mayam na puntri.